Ngasi Imphal July tang 3 Sagolsel numit sok 2025 ꯄꯣꯛꯅꯐꯝꯗ ꯂꯩꯔꯤꯕ editorial column ꯑꯁꯤꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯁꯝꯂꯞꯅ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯃꯁꯤꯗ ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯝꯃꯤꯕ ꯇꯣꯄꯤꯛ ꯑꯁꯤ ꯕꯟ ꯃꯣꯍꯣꯠꯁꯕ 2025ꯅ ꯂꯩꯔꯝꯃꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯣꯏꯅ ꯖꯨꯂꯥꯏ ꯊꯥꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯎ ꯊꯥꯕꯒꯤ ꯐꯦꯁꯇꯤꯚꯦꯜ ꯕꯟ ꯃꯣꯍꯣꯠꯁꯕ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯕꯟ ꯃꯣꯍꯣꯠꯁꯕꯁꯤ ꯏꯍꯥꯟ ꯍꯥꯟꯕ ꯑꯣꯏꯅ ꯄꯟꯖꯥꯕꯤ ꯕꯣꯇꯅꯤꯁꯠ M.S. ꯔꯟꯙ꯭ꯋꯥ ꯀꯧꯕ ꯑꯃꯅ ꯏꯪ 1998ꯀꯤ ꯖꯨꯂꯥꯏ 10ꯗꯒꯤ 18 ꯐꯥꯎꯕ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯏꯇꯤꯍꯥꯁ ꯂꯩ꯫ ꯑꯍꯥꯟꯕ ꯕꯟ ꯃꯣꯍꯣꯠꯁꯕ ꯑꯗꯨ ꯃꯇꯝ ꯑꯗꯨꯒꯤ ꯗꯦꯜꯂꯤ ꯄꯨꯂꯤꯁ ꯀꯃꯤꯁꯅꯔ ꯈꯨꯔꯁꯤꯗ ꯑꯍꯃꯦꯗ ꯈꯥꯟꯅ ꯖꯨꯂꯥꯏ ꯇꯥꯡ 10ꯗ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯇꯨꯡꯗ ꯕꯟ ꯃꯣꯍꯣꯠꯁꯕꯁꯤ ꯁꯣꯛ ꯏꯪ 1950ꯗ ꯃꯇꯝ ꯑꯗꯨꯒꯤ ꯐꯨꯗ ꯑꯦꯟड ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯃꯤꯅꯤꯁꯇꯔ ꯀꯟꯌꯥꯀꯥ ꯃꯅꯦꯛꯂꯥꯟ ꯃꯨꯟꯁꯤꯅ ꯅꯦꯁꯅꯦꯜ ꯑꯦꯛꯇꯤꯚꯤꯇꯤ ꯑꯃ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯒ ꯂꯣꯏꯅꯅ ꯆꯍꯤ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯖꯨꯂꯥꯏꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯄꯅꯤ꯫ ꯖꯨꯂꯥꯏꯒꯤ ꯑꯍꯥꯟꯕ ꯆꯌꯣꯜꯗ ꯕꯟ ꯃꯣꯍꯣꯠꯁꯕ ꯄꯥꯡꯊꯣꯛꯇꯨꯅ ꯎ ꯊꯥꯕꯁꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯄ ꯀꯦꯂꯦꯟꯗꯔ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯑꯣꯏꯔꯤ꯫ ꯕꯟ ꯃꯣꯍꯣꯠꯁꯕ ꯅꯠꯇ꯭ꯔꯒ ꯐꯣꯔꯦꯁꯠ ꯐꯦꯁꯇꯤꯚꯦꯜ ꯍꯥꯏꯅ ꯈꯪꯅꯕ ꯐꯣꯔꯦꯁꯠ ꯑꯃꯁꯨꯡ ꯏꯟꯚꯥꯏꯔꯟꯃꯦꯟꯠ ꯉꯥꯛ ꯁꯦꯟꯅꯕꯒꯤ ꯄꯥꯎꯖꯦꯜ ꯄꯤꯕ ꯎ ꯊꯥꯕꯒꯤ ꯐꯦꯁꯇꯤꯚꯦꯜ ꯑꯁꯤ ꯃꯅꯤꯄꯨꯔꯗꯁꯨ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯕꯟ ꯃꯣꯍꯣꯠꯁꯕ ꯄꯥꯂꯟ ꯑꯁꯤ ꯎ ꯋꯥ ꯊꯥꯗꯨꯅ ꯄꯥꯡꯊꯣꯛꯄ ꯄꯥꯂꯟꯅꯤ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯕꯟ ꯃꯣꯍꯣꯠꯁꯕ ꯄꯥꯂꯟꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯎ ꯆꯥꯔꯥꯁꯤꯡ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯊꯥꯔꯤ꯫ ꯕꯟ ꯃꯣꯍꯣꯠꯁꯕꯀꯤ ꯄꯥꯂꯟꯒꯤꯗꯃꯛ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯎ ꯆꯥꯔꯥꯁꯤꯡ ꯃꯔꯥꯡ ꯀꯥꯏꯅ ꯁꯦꯝꯃꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯀꯨꯝꯁꯤꯒꯤ ꯕꯟ ꯃꯣꯍꯣꯠꯁꯕ ꯄꯥꯂꯟꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯅꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯁꯤꯡꯗ ꯎ ꯆꯥꯔꯥ ꯂꯥꯈ ꯀꯌꯥ ꯁꯦꯝꯗꯨꯅ ꯊꯝꯂꯤ꯫ ꯍꯥꯏꯔꯤꯕ ꯎ ꯆꯥꯔꯥꯁꯤꯡ ꯑꯁꯤ ꯐꯣꯔꯦꯁꯠꯀꯤ ꯁꯦꯅꯥꯄꯇꯤ, ꯀꯥꯝꯖꯣꯡ, ꯎꯈ꯭ꯔꯨꯜ, ꯕꯤꯁꯅꯨꯄꯨꯔ, ꯊꯧꯕꯥꯜ, ꯆꯨꯔꯆꯥꯟꯄꯨꯔ, ꯐꯔꯖꯣꯜ, ꯇꯦꯡꯅꯧꯄꯜ, ꯅꯣꯅꯦ, ꯇꯃꯦꯡꯂꯣꯡ, ꯆꯥꯟꯗꯦꯜ, ꯀꯥꯡꯄꯣꯛꯄꯤ, ꯖꯤꯔꯤꯕꯥꯝ ꯁꯦꯟꯇ꯭ꯔꯦꯜ ꯗꯤꯚꯤꯖꯟꯅꯆꯤꯡꯕꯅ ꯁꯦꯝꯕꯅꯤ꯫ ꯁꯦꯝꯂꯤꯕ ꯆꯥꯔꯥꯁꯤꯡꯒꯤ ꯃꯅꯨꯡꯗ ꯗ꯭ꯔꯝꯁꯇꯤꯛ, ꯕꯣꯀꯨꯜ, ꯂꯩꯍꯥꯎ, ꯋꯥꯡꯗꯥꯜ ꯆꯤꯅꯤ, ꯇꯦꯖꯄꯇꯥ, ꯌꯣꯡꯆꯥꯛ, ꯆꯦꯔꯤ, ꯆꯤꯡꯊ꯭ꯔꯥꯎ, ꯒꯨꯜꯃꯣꯍꯣꯔ, ꯃꯅꯥꯍꯤ, ꯍꯩꯒ꯭ꯔꯨ, ꯑꯒꯔ, ꯃꯥꯌꯣꯛꯐꯥ, ꯍꯩꯅꯧ, ꯇꯤꯟ, ꯅꯥꯒꯦꯁꯣꯔ, ꯀꯥꯏꯔꯦꯜ, ꯊꯩꯕꯣꯡ, ꯇꯜ, ꯄꯨꯡꯗꯣꯟ, ꯖꯃꯨꯟ, ꯇꯣꯜꯍꯥꯎ, ꯖꯥꯔꯣꯜ, ꯄꯥꯝ, ꯄꯔꯦꯡ, ꯎꯌꯣꯡ, ꯃꯪꯒꯦ, ꯆꯝꯄ꯭ꯔꯥ, ꯀꯔꯄꯨꯔ, ꯖꯥꯀꯔꯟ, ꯆꯝ, ꯍꯩꯇꯨꯞꯅꯆꯤꯡꯕ ꯌꯥꯎꯔꯤ꯫ ꯌꯥꯝꯂꯕ ꯎ ꯆꯥꯔꯥꯁꯤꯡ ꯑꯁꯤ ꯕꯟ ꯃꯣꯍꯣꯠꯁꯕ ꯄꯥꯂꯟꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯌꯥꯝꯗ ꯌꯦꯟꯊꯣꯛꯇꯨꯅ ꯊꯥꯍꯟꯒꯗꯕꯅꯤ꯫ ꯍꯟꯗꯛꯀꯤ 63 ꯁꯨꯕ ꯕꯟ ꯃꯣꯍꯣꯠꯁꯕ ꯄꯥꯂꯟ ꯕꯤꯁꯅꯨꯄꯨꯔ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯑꯦꯔꯤꯌꯥꯗ ꯎ ꯆꯥꯔꯥ 19,000, ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯑꯦꯔꯤꯌꯥꯗ 1,130,000, ꯆꯥꯟꯗꯦꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟ ꯑꯦꯔꯤꯌꯥꯗ 1,150,000, ꯆꯨꯔꯆꯥꯟꯄꯨꯔ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯑꯦꯔꯤꯌꯥꯗ 105,200, ꯖꯤꯔꯤꯕꯥꯝ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯑꯦꯔꯤꯌꯥꯗ 102,100, ꯀꯥꯝꯖꯣꯡ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯑꯦꯔꯤꯌꯥꯗ 2,06,195, ꯀꯥꯡꯄꯣꯛꯄꯤ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯑꯦꯔꯤꯌꯥꯗ 103,960, ꯅꯣꯅꯦ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯑꯦꯔꯤꯌꯥꯗ 100,000, ꯐꯔꯖꯣꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯑꯦꯔꯤꯌꯥꯗ 94,900, ꯁꯦꯅꯥꯄꯇꯤ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯑꯦꯔꯤꯌꯥꯗ 110,000, ꯇꯃꯦꯡꯂꯣꯡ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯑꯦꯔꯤꯌꯥꯗ 109,000, ꯇꯦꯡꯅꯧꯄꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯑꯦꯔꯤꯌꯥꯗ 1,69,905, ꯊꯧꯕꯥꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯑꯦꯔꯤꯌꯥꯗ 108,08,1humdra ꯑꯃꯁꯨꯡ ꯎꯈ꯭ꯔꯨꯜ ꯐꯣꯔꯦꯁꯠ ꯗꯤꯚꯤꯖꯟꯒꯤ ꯑꯦꯔꯤꯌꯥꯗ 32,115 ꯊꯥꯅꯕ ꯄꯥꯟꯗꯝ ꯊꯝꯂꯤ꯫ ꯕꯟ ꯃꯣꯍꯣꯠꯁꯕ ꯄꯥꯂꯟꯒ ꯃꯔꯤ ꯂꯩꯅꯅ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯅꯔꯁꯔꯤ ꯁꯦꯟꯇꯔꯁꯤꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯎ ꯆꯥꯔꯥꯁꯤꯡ ꯁꯦꯝꯗꯨꯅ ꯃꯤꯌꯥꯝꯗ ꯌꯦꯟꯊꯣꯛꯂꯒ ꯊꯥꯍꯟꯕꯁꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯎ ꯆꯥꯔꯥ ꯂꯥꯈ ꯂꯥꯈ ꯌꯦꯟꯊꯣꯛꯂꯒ ꯊꯥꯍꯟꯗꯨꯅ ꯂꯥꯛꯂꯤ꯫ ꯎ ꯆꯥꯔꯥꯁꯤꯡ ꯁꯦꯝꯕꯗꯇ ꯒꯚꯔꯟꯃꯦꯟꯠꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯆꯥꯎꯔꯕ ꯁꯦꯟꯐꯝ ꯑꯃ ꯆꯥꯗꯤꯡ ꯇꯧꯔꯤ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯁꯦꯜ ꯆꯪꯅ ꯎ ꯆꯥꯔꯥꯁꯤꯡ ꯁꯦꯝꯂꯒ ꯃꯤꯌꯥꯝꯅ ꯌꯦꯟꯊꯣꯛꯇꯨꯅ ꯊꯥꯍꯜꯂꯤꯕ ꯑꯁꯤ ꯎ ꯃꯔꯥꯡ ꯀꯥꯏꯅ ꯍꯧꯍꯟꯗꯨꯅ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝ ꯀꯥꯏꯗꯅ ꯊꯝꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯄꯥꯟꯗꯝ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯐꯪꯕ ꯉꯝꯗ꯭ꯔꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤ ꯎ ꯋꯥ ꯇꯛꯁꯤꯜꯂꯛꯂꯤꯕ ꯁ꯭ꯇꯦꯠ ꯑꯃ ꯑꯣꯏꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯏꯪ ꯁꯣꯛ 2001ꯗꯒꯤ 2019 ꯐꯥꯎꯕ ꯆꯍꯤ 18ꯀꯤ ꯃꯅꯨꯡꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯐꯣꯔꯦꯁꯠꯀꯤ ꯂꯝ ꯍꯦꯛꯇꯤꯌꯔ
ꯑꯃ ꯗꯁꯃꯤꯛ 3 ꯃꯥꯡꯈꯤꯕꯒꯤ ꯃꯅꯨꯡꯗ ꯇꯪꯈꯥꯏ ꯑꯃꯔꯣꯝꯗꯤ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯗ ꯃꯥꯡꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩꯕꯇ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯑꯄꯟꯕ ꯐꯣꯔꯦꯁ ꯑꯦꯔꯤꯌꯥꯒꯤ ꯃꯅꯨꯡꯗ ꯁ꯭ꯀ꯭ꯋꯦꯔ ꯀꯤꯂꯣꯃꯤꯇꯔ 1,113 ꯔꯣꯝꯗꯤ ꯎ ꯋꯥ ꯑꯃꯠꯇ ꯍꯧꯗ꯭ꯔꯕ ꯃꯔꯨ ꯄꯨꯀꯣꯛ ꯀꯣꯛꯂꯕ ꯐꯣꯔꯦꯁ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯔꯤ꯫ ꯎ ꯋꯥꯁꯤꯡ ꯂꯦꯞꯇꯅ ꯌꯥꯟꯊꯠꯄꯗꯒꯤ ꯃꯔꯨ ꯀꯣꯛꯂꯛꯄꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯄꯥꯛ ꯆꯥꯎꯕ ꯁ꯭ꯀ꯭ꯋꯦꯔ ꯀꯤꯂꯣꯃꯤꯇꯔ 19,318ꯒꯤ ꯃꯅꯨꯡꯗ ꯁ꯭ꯀ꯭ꯋꯦꯔ ꯀꯤꯂꯣꯃꯤꯇꯔ 18,985ꯅ ꯎꯃꯪꯒꯤ ꯁꯔꯨꯛ ꯑꯣꯏꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯎꯃꯪꯒꯤ ꯁꯔꯨꯛꯁꯤꯡ ꯌꯥꯝꯅ ꯍꯟꯊꯈ꯭ꯔꯦ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ ꯀꯌꯥꯗ ꯀꯥꯅꯤ ꯄꯥꯝꯕꯤ ꯊꯥꯅꯕ ꯎ ꯋꯥ ꯄꯥꯛ ꯁꯟꯅ ꯌꯥꯟꯊꯠꯄ, ꯂꯥꯃꯩ ꯊꯥꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯎꯃꯪꯒꯤ ꯄꯥꯛ ꯆꯥꯎꯕ ꯍꯟꯊꯍꯜꯂꯛꯄ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯗꯕ ꯅꯠꯇꯦ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁꯠꯀꯤ ꯑꯦꯔꯤꯌꯥ ꯃꯅꯨꯡꯗ ꯐꯥꯎꯕ ꯍꯧꯖꯤꯛ ꯎ ꯋꯥ ꯍꯧꯗꯕ, ꯃꯔꯨ ꯀꯣꯛꯄ ꯀꯌꯥ ꯌꯥꯎꯁꯤꯜꯂꯛꯂꯤ꯫ ꯇꯨꯡꯒꯤꯗꯃꯛ ꯌꯦꯡꯂꯒ ꯎꯃꯪ ꯀꯣꯛꯊꯣꯛꯄꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄ ꯑꯃꯁꯨꯡ ꯃꯥꯡꯈ꯭ꯔꯕ ꯎꯃꯪꯒꯤ ꯁꯔꯨꯛꯁꯤꯡ ꯅꯧꯍꯧꯅꯅ ꯑꯃꯨꯛ ꯁꯦꯝꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯌꯥꯝꯅ ꯂꯩ꯫ ꯎꯃꯪ ꯀꯣꯛꯊꯣꯛꯄꯒ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯀꯥꯏꯊꯔꯛꯄꯒ ꯌꯥꯝꯅꯃꯛ ꯃꯔꯤ ꯂꯩꯅꯗꯕꯁꯨ ꯅꯠꯇꯦ꯫ ꯎꯃꯪ ꯀꯣꯛꯊꯣꯛꯄꯗꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯀꯥꯏꯊꯔꯛꯄꯅꯤ꯫ ꯑꯗꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯑꯃꯨꯛ ꯄꯨꯔꯛꯅꯕ ꯎꯃꯪ ꯌꯣꯛꯈꯠꯄ, ꯎ ꯊꯥꯗꯨꯅ ꯎꯃꯪ ꯁꯦꯝꯒꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯌꯥꯝꯅ ꯂꯩꯔꯤ꯫ ꯎ ꯊꯥꯕꯒ ꯂꯣꯏꯅꯅ ꯍꯧꯍꯟꯅꯕ ꯍꯣꯠꯅꯕꯒꯤ ꯇꯉꯥꯏꯐꯗꯕꯁꯨ ꯌꯥꯝꯅ ꯂꯩ꯫ ꯃꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤ ꯂꯣꯏꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯍꯥꯏꯂꯥꯏꯇꯦꯠ ꯑꯣꯏꯕ ꯀꯣꯠ ꯑꯃ ꯄꯤꯔꯝꯃꯤ꯫ ꯂꯩꯃꯤꯟꯅꯔꯤꯕ ꯑꯃꯗꯤ ꯍꯤꯡꯃꯤꯟꯅꯔꯤꯕ ꯃꯤꯗ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯕꯁꯤ ꯁꯥꯎꯕꯤꯡꯗꯤ ꯂꯥꯎꯏ ꯍꯥꯏꯕꯕꯨ ꯅꯨꯡꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯏꯕꯤꯔꯤꯕ ꯃꯁꯤꯒꯤ ꯀꯣꯠ ꯑꯁꯤꯕꯨ ꯏꯕꯤꯔꯤꯕꯅ ꯂꯥꯡꯕꯝ ꯗꯤꯅꯃꯅꯤꯅ ꯏꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯒ ꯄꯣꯛꯅꯐꯝꯒꯤ ꯑꯣꯏꯅꯗꯤ ꯆꯤꯊꯤ ꯋꯥꯀꯠ ꯁꯤꯃ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯌꯥꯎꯔꯤ꯫ ꯉꯁꯤꯒꯤ ꯆꯤꯊꯤꯗ ꯏꯗꯤꯇꯔꯗ ꯊꯥꯔꯛꯄ ꯆꯤꯊꯤꯗ ꯀꯔꯝꯕ ꯋꯥꯀꯠ ꯅꯠꯇ꯭ꯔꯒꯅ ꯀꯔꯝꯕ ꯋꯥꯐꯝ ꯊꯝꯂꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯗꯨꯒ ꯆꯤꯊꯤ ꯑꯁꯤꯕꯨ ꯏꯔꯛꯏꯕꯁꯤꯅ ꯑꯊꯣꯛꯄꯝ ꯇꯣꯝꯕ ꯋꯥꯡꯈꯩ ꯌꯣꯡꯂꯥꯟ ꯂꯩꯔꯛꯇꯒꯤꯅꯤ꯫ ꯆꯤꯊꯤ ꯑꯁꯤ ꯃꯌꯥꯝ ꯀꯩ ꯍꯥꯏꯔꯤꯒꯦ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯏꯗꯤꯇꯔ, ꯁꯪꯁꯥꯔꯒꯤ ꯃꯄꯥꯟ ꯅꯥꯏꯗ꯭ꯔꯕ ꯅꯨꯡꯁꯤꯕꯒꯤ ꯄꯨꯀꯩꯗꯒꯤ ꯄꯨꯊꯣꯛꯇꯨꯅ ꯇꯦꯡꯕꯥꯟꯕꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟ ꯃꯌꯥꯝ ꯑꯃ ꯁꯦꯝꯗꯨꯅ ꯆꯠꯅꯔꯤ꯫ ꯑꯁꯨꯝ ꯇꯧꯗꯨꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯃꯄꯥꯟꯒꯤ ꯖꯒꯠ ꯆꯠꯅꯔꯣꯜ ꯑꯁꯤ ꯃꯈꯜ ꯃꯊꯦꯜꯒꯤ ꯃꯆꯨꯅꯤ꯫ ꯑꯔꯦꯞꯄ ꯂꯩꯇꯦ꯫ ꯑꯄꯥꯝꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯑꯅꯤꯡꯕ ꯃꯇꯨꯡ ꯏꯟꯅ ꯃꯆꯨ ꯅꯥꯏꯍꯜꯂꯤ, ꯐꯖꯍꯜꯂꯤ, ꯊꯤꯍꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯑꯄꯥꯝꯕ ꯃꯤꯍꯧꯕ ꯀꯜꯂꯛꯄ ꯑꯁꯤꯗꯤ ꯃꯤ ꯄꯨꯝꯅꯃꯛꯇ ꯃꯥꯟꯅꯕꯗꯤ ꯂꯩꯇꯦ꯫ ꯄꯨꯛꯅꯤꯡꯗ ꯐꯥꯎꯔꯛꯂꯤꯕ ꯏꯊꯤꯜ ꯑꯗꯨꯅ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕꯒꯤ ꯊꯕꯛꯁꯤꯡ ꯑꯗꯨ ꯄꯥꯡꯊꯣꯛꯏ꯫ ꯇꯥꯏꯕꯪ ꯐꯝꯕꯥꯛꯁꯤꯗ ꯃꯤ ꯍꯥꯏꯕ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯃꯥꯒꯤ ꯃꯃꯤꯠꯇ ꯐꯖꯕ ꯅꯠꯇ꯭ꯔꯒ ꯑꯊꯤꯕ ꯑꯃꯁꯨꯡ ꯑꯐꯕ ꯐꯠꯇꯕ ꯂꯩꯔꯝꯗꯕꯁꯨ ꯌꯥꯏ꯫ ꯑꯩꯈꯣꯏꯅ ꯃꯆꯨꯒꯤ ꯑꯅꯣꯛ ꯑꯃ ꯎꯞꯇꯨꯅ ꯇꯥꯏꯕꯪꯒꯤ ꯄꯤꯛꯂꯕ ꯏꯄꯥꯛ ꯑꯁꯤ ꯀꯣꯌꯦꯡ ꯌꯦꯡꯁꯤ꯫ ꯍꯥꯞꯂꯤꯕ ꯑꯅꯣꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯅꯥꯅ ꯁꯪꯅ ꯎꯏ, ꯀꯅꯥꯅ ꯉꯥꯡꯅ ꯎꯏ, ꯀꯅꯥꯅ ꯊꯤꯅ ꯎꯏ, ꯀꯅꯥꯅ ꯐꯖꯅ ꯎꯏ, ꯑꯃꯒ ꯑꯃꯒ ꯈꯛ ꯆꯞ ꯃꯥꯟꯅꯅ ꯎꯕ ꯐꯪꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯄꯥꯝꯕ ꯃꯤꯅ ꯃꯥꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯇꯦꯡꯕꯥꯟꯕꯒꯤ ꯐꯖꯕ, ꯑꯊꯤꯕ ꯑꯃꯁꯨꯡ ꯑꯐꯕ ꯐꯠꯇꯕ ꯑꯁꯤ ꯃꯁꯥ ꯃꯁꯥꯅ ꯁꯦꯝꯃꯤ꯫ ꯉꯁꯤꯒꯤ ꯁꯃꯥꯖ ꯑꯃꯣꯠꯄꯅ ꯊꯜꯂꯕ ꯑꯅꯧꯕ ꯏꯁꯤꯡꯒ ꯃꯥꯟꯅꯔꯕ ꯃꯇꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯑꯔꯨꯕ ꯏꯁꯤꯡ ꯑꯣꯏꯒꯗꯒꯦ ꯈꯟꯕꯗ ꯋꯥꯔꯕ ꯃꯇꯝꯅꯤ꯫ ꯑꯩꯈꯣꯏ ꯑꯁꯣꯏꯕ ꯑꯔꯥꯟꯕꯁꯤꯡꯗꯨ ꯑꯁꯨꯝ ꯊꯥꯗꯣꯛꯇꯨꯅ ꯁꯦꯡꯗꯣꯔꯛꯄꯒꯤ ꯃꯇꯥꯡ ꯌꯧꯔꯕꯅꯤ꯫ ꯃꯔꯝꯗꯤ ꯆꯥꯎꯈꯠꯄ, ꯆꯥꯟꯅ ꯆꯤꯟꯅꯕ ꯁꯃꯥꯖ ꯑꯃ ꯁꯦꯝꯅꯕ, ꯑꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯏꯔꯝꯗꯝꯒꯤ ꯐꯖꯕ ꯁꯛꯇꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯥꯡꯈꯤꯗꯨꯅ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯃꯆꯥꯛ ꯑꯣꯏꯔꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯀꯟꯅꯕ ꯊꯋꯥꯏ ꯌꯥꯎꯅ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯊꯕꯛ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯂꯁꯤ꯫ ꯄꯨꯟꯁꯤꯒꯤ ꯃꯍꯩ ꯆꯥꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯅꯕ ꯅꯣꯡꯆꯨꯞꯀꯤ ꯁꯃꯥꯖꯀꯤ ꯁꯥꯐꯨ ꯀꯌꯥꯅ ꯃꯤꯑꯣꯏꯕꯒꯤ ꯆꯠꯅꯔꯣꯜ ꯑꯃꯁꯨꯡ ꯃꯈꯣꯏꯒꯤ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯒꯤ ꯑꯍꯣꯡꯕ ꯀꯌꯥ ꯊꯣꯛꯍꯜꯂꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯎꯔꯕ ꯑꯍꯣꯡꯕ ꯀꯌꯥ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯈꯤ꯫ ꯑꯍꯣꯡꯕꯁꯤꯡ ꯑꯁꯤ ꯄꯨꯔꯛꯈꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝ ꯈꯔ ꯂꯩ꯫ ꯍꯛꯆꯥꯡꯒꯤ ꯄꯨꯟꯁꯤꯗ ꯕꯤꯒ꯭ꯌꯥꯟ ꯑꯃꯁꯨꯡ ꯇꯦꯛꯅꯣꯂꯣꯖꯤꯅ ꯑꯉꯛꯄ ꯐꯪꯅ ꯆꯥꯎꯈꯠꯂꯛꯄ, ꯂꯣꯏꯅꯅ ꯊꯥꯏꯅꯒꯤ ꯁꯨꯞꯅꯝ ꯑꯣꯏꯕ ꯁꯃꯥꯖꯀꯤ ꯄꯨꯟꯁꯤꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯑꯣꯏꯅ ꯊꯨꯒꯥꯏꯔꯛꯏ꯫ ꯑꯅꯧꯕ ꯒ꯭ꯌꯥꯟꯅ ꯊꯥꯏꯅꯒꯤ ꯙꯔꯃꯒꯤ ꯊꯥꯖꯅꯕꯤꯕꯨ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯜꯂꯛꯏ꯫ ꯃꯁꯤꯅ ꯃꯁꯥ ꯃꯁꯥꯒꯤ ꯑꯅꯧꯕ ꯒ꯭ꯌꯥꯟ ꯄꯨꯊꯣꯛꯇꯨꯅ ꯃꯤꯑꯣꯏꯕꯒꯤ ꯃꯁꯥꯒꯤ ꯁꯛꯇꯝꯗ ꯆꯩꯊꯦꯡ ꯄꯤꯗꯨꯅ ꯃꯁꯥꯒꯤ ꯁꯥꯖꯠ ꯂꯤꯆꯠ ꯂꯦꯞꯄꯗ ꯑꯅꯧꯕ ꯏꯅꯣꯠ ꯄꯤꯔꯤ꯫ ꯑꯅꯧꯕ ꯃꯤꯠꯌꯦꯡꯅ ꯃꯤꯑꯣꯏꯕ ꯄꯨꯟꯁꯤꯗ ꯃꯃꯥꯡꯉꯩꯗꯒꯤ ꯄꯨꯡꯈꯦꯟ ꯈꯦꯟꯅꯕꯒꯤ ꯃꯑꯣꯡ ꯄꯤꯔꯛꯏ꯫ ꯃꯇꯝ ꯍꯥꯏꯕꯁꯤ ꯄꯔꯦꯡ ꯁꯥꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯑꯍꯧꯕ ꯑꯔꯣꯏꯕ ꯅꯥꯏꯗ꯭ꯔꯕ ꯇꯠꯇ꯭ꯔꯕ ꯏꯊꯦꯜ ꯅꯠꯇ꯭ꯔꯒ ꯂꯦꯡꯗ꯭ꯔꯕ ꯍꯥꯏꯕ ꯋꯥꯈꯜ ꯂꯥꯛꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯑꯔꯦꯞꯄ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯐꯣꯡꯗꯣꯛꯄ ꯉꯝꯕ ꯆꯥꯡꯌꯦꯡ ꯀꯌꯥ ꯇꯧꯔꯛꯇꯨꯅ ꯃꯔꯧ ꯂꯩꯕ ꯍꯦꯟꯒꯠꯂꯛꯏ꯫ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯋꯥꯈꯜꯗ ꯄꯥꯛ ꯆꯥꯎꯅ ꯑꯍꯣꯡꯕ ꯀꯌꯥ ꯂꯥꯛꯈꯤꯕꯅ ꯍꯥꯟꯅꯒꯤ ꯁꯛꯇꯝꯒꯤ ꯃꯑꯣꯡ ꯊꯨꯒꯥꯏꯗꯨꯅ ꯑꯅꯧꯕ ꯌꯥꯑꯣꯜ ꯄꯨꯊꯣꯔꯛꯏ꯫ ꯃꯔꯝꯗꯤ ꯑꯔꯤꯕꯒꯤ ꯃꯑꯣꯡ ꯑꯅꯧꯕ ꯁꯥꯐꯨꯅ ꯀꯨꯞꯁꯤꯟꯈꯤ꯫ ꯃꯇꯝꯒꯤ ꯆꯩꯊꯦꯡꯅ ꯌꯩꯕꯗ ꯃꯁꯛ ꯈꯪꯗꯕ ꯃꯈꯩ ꯋꯥꯔꯕ ꯁꯃꯥꯖꯄꯨ ꯃꯁꯛ ꯊꯤꯍꯜꯂꯤꯕ
ꯐꯠꯇꯕꯁꯤꯡ ꯃꯇꯧ ꯀꯔꯝꯅ ꯀꯟꯒꯗꯒꯦ ꯍꯥꯏꯕꯗꯨ ꯋꯥꯔꯕ ꯍꯧꯖꯤꯛꯀꯤ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯅꯤ꯫ ꯃꯣꯔꯦꯜ ꯑꯣꯔꯗꯔ ꯑꯃꯒꯤ ꯑꯥꯔꯊ ꯌꯥꯎꯔꯛꯇ꯭ꯔꯕ ꯇꯪ ꯇꯥꯕ ꯑꯔꯦꯞꯄ ꯈꯪꯗ꯭ꯔꯕ ꯃꯇꯝꯒꯤ ꯌꯥꯑꯣꯜꯅꯤ꯫ ꯉꯁꯤꯒꯤ ꯁꯃꯥꯖ ꯄꯨꯟꯁꯤ ꯃꯇꯝ ꯆꯨꯞꯄꯗ ꯅꯨꯡꯉꯥꯏꯅꯕ ꯑꯐꯕ ꯑꯆꯨꯝꯕ ꯊꯧꯗꯥꯡ ꯂꯧꯔꯁꯤ, ꯏꯁꯥꯅ ꯏꯁꯥꯕꯨ ꯁꯦꯝꯖꯔꯁꯤ꯫ ꯇꯣꯝꯒꯤ ꯑꯊꯣꯛꯄꯝ ꯇꯣꯝꯕ ꯋꯥꯡꯈꯩ ꯌꯨꯝꯉꯥꯟ ꯂꯩꯔꯛ ꯆꯤꯊꯤ ꯑꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯁꯨ ꯌꯥꯝꯅ ꯐꯖꯩ꯫ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯂꯧꯈꯠꯇ꯭ꯔꯤꯉꯩꯗ ꯉꯁꯤꯒꯤ ꯄꯣꯛꯅꯐꯝꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤꯗ ꯍꯥꯏꯈꯤꯕꯁꯤꯡ ꯑꯁꯤ ꯑꯃꯨꯛꯇꯪ ꯔꯤꯚ꯭ꯌꯨ ꯇꯧꯃꯤꯟꯅꯁꯤ꯫ ꯑꯍꯥꯟꯕꯗ ꯂꯩꯈꯤꯕꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤꯅ ꯕꯟ ꯃꯣꯍꯁꯕꯁꯤꯅ ꯐꯣꯀꯁ ꯇꯧꯔꯤꯕꯁꯦ ꯎ ꯆꯥꯔ ꯊꯥꯕꯁꯦ ꯌꯥꯝꯅ ꯅꯦꯁꯦꯁꯔꯤ ꯑꯣꯏꯕ, ꯎꯃꯪ ꯌꯥꯟꯊꯠꯄ ꯂꯦꯞꯄꯒ ꯃꯥꯡꯈ꯭ꯔꯕ ꯎꯃꯪꯁꯤꯡ ꯀꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯊꯪꯁꯤꯅ ꯊꯧꯗꯥꯡ ꯂꯧꯔꯁꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗꯅ ꯑꯩꯈꯣꯏꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯃꯌꯥꯝꯁꯤꯡ ꯁꯦꯝꯗꯣꯛꯇꯨꯅ ꯇꯞꯅ ꯇꯞꯅ ꯑꯐꯕ ꯃꯥꯏꯀꯩꯗ ꯆꯪꯁꯤꯟꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯕꯅꯤ꯫ ꯃꯁꯤꯗ ꯌꯥꯝꯅ ꯂꯨꯔꯤꯕ ꯋꯥꯐꯝ ꯑꯃꯅ ꯑꯩꯈꯣꯏꯅ ꯋꯦꯁꯇꯔꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯅꯣꯡꯆꯨꯞ ꯊꯪꯕꯒꯤ ꯍꯥꯏꯇꯥꯔꯦ ꯋꯦꯁꯇꯔꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯦ ꯑꯩꯈꯣꯏꯅ ꯉꯁꯤꯁꯨ ꯑꯦꯛꯁꯦꯞ ꯇꯧꯔꯤ, ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯄꯔꯥꯁꯦ ꯁꯨꯝ ꯂꯔꯟ ꯇꯧꯔꯤ꯫ ꯀꯔꯤꯒꯤ ꯂꯔꯟ ꯇꯧꯔꯤꯕꯅꯣ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯁꯦ ꯃꯣꯏꯅ ꯁꯤꯡꯕ ꯈꯔ ꯍꯦꯟꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯂꯧꯁꯤꯜꯂꯒ ꯊꯝꯃꯝꯃꯤ, ꯃꯣꯏꯒꯤ ꯃꯈꯥꯗ ꯁꯨꯞꯅꯝ ꯁꯥꯁꯟ ꯇꯧꯗꯨꯅ ꯊꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯅꯝꯁꯤꯟꯗꯨꯅ ꯊꯝꯃꯝꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕ ꯍꯥꯏꯕ ꯏꯟꯗꯤꯄꯦꯟꯗꯦꯟꯁ, ꯐ꯭ꯔꯤꯗꯝ, ꯑꯗꯨꯒ ꯂꯤꯕꯔꯇꯤ, ꯑꯩꯈꯣꯏꯒꯤ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁꯅꯆꯤꯡꯕ ꯁꯤꯒꯨꯝꯕꯒꯤ ꯑꯥꯏꯗꯤꯌꯣꯂꯣꯖꯤꯁꯤ ꯋꯦꯁꯇꯔꯟ ꯁꯣꯁꯥꯏꯇꯤ ꯊꯣꯛꯂꯛꯄ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏꯅ ꯑꯩꯈꯣꯏꯗ ꯁꯤꯒꯨꯝꯕ ꯐꯖꯕ ꯑꯐꯕ ꯄꯣꯠꯁꯤꯡꯁꯦ ꯑꯌꯥꯝꯕ ꯇꯥꯛꯂꯝꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯑꯩꯈꯣꯏꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯁꯣꯁꯥꯏꯇꯤ ꯑꯃꯅꯤ, ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ, ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯋꯥꯈꯜ ꯈꯟꯕ ꯉꯝꯕ ꯃꯤꯁꯤꯡꯅꯤꯅ ꯑꯩꯈꯣꯏ ꯉꯁꯤꯁꯨ ꯂꯧꯔꯤ ꯈꯜꯂꯤ꯫ ꯑꯗꯨꯅ ꯃꯗꯨ ꯈꯜꯂꯤꯕꯅꯤꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯔꯦ, ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯑꯐꯕ ꯊꯕꯛ ꯑꯣꯏꯔꯝꯒꯅꯤꯅ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯗ ꯑꯩꯈꯣꯏꯅ ꯗꯥꯏꯔꯦꯛꯂꯤ ꯃꯗꯨ ꯑꯐꯕꯅꯤ ꯅꯠꯇ꯭ꯔꯒꯅ ꯐꯠꯇꯕꯅꯤ ꯍꯥꯏꯕ ꯅꯩꯅꯔꯨꯕ ꯇꯧꯗꯅ ꯍꯥꯏꯕ ꯇꯥꯔꯦ, ꯃꯁꯛ ꯐꯖꯔꯒꯗꯤ ꯃꯥꯗꯨ ꯃꯤ ꯐꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯃꯣꯏꯅ ꯑꯐꯕ ꯑꯃ ꯑꯩꯈꯣꯏꯗ ꯇꯥꯛꯂꯛꯑꯕꯅꯤꯅ ꯍꯧꯖꯤꯛꯁꯨ ꯃꯣꯏ ꯐꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯗꯨꯗ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯤꯡꯂꯤ, ꯑꯗꯨꯅ ꯃꯣꯏꯒꯤ ꯃꯇꯧ ꯇꯝꯃꯤ꯫ ꯑꯗꯨꯕꯨ ꯇꯁꯦꯡꯅ ꯋꯦꯁꯇꯔꯟ ꯁꯣꯁꯥꯏꯇꯤꯁꯦ ꯀꯗꯥꯏ ꯃꯐꯝꯗ ꯂꯩꯔꯤꯕꯒꯦ, ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯩꯈꯣꯏ ꯈꯪꯕ ꯑꯃ ꯆꯪꯉꯤ꯫ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯃꯣꯏꯅ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯅꯣꯂꯦꯖꯁꯤꯡ ꯇꯥꯛꯄ ꯉꯝꯍꯜꯂꯤꯕꯅꯣ, ꯃꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯅ ꯈꯪꯉꯝꯃꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯃꯥꯡꯗ ꯂꯩꯔꯝꯕ, ꯍꯧꯖꯤꯛꯀꯤ ꯅꯠꯇꯕ ꯑꯩꯈꯣꯏꯗ ꯇꯥꯛꯏꯉꯩ ꯃꯇꯝꯗꯨꯒꯤ ꯉꯁꯤꯗꯒꯤ ꯆꯍꯤ 50ꯒꯤ ꯃꯃꯥꯡꯗ, 100ꯒꯤ ꯃꯃꯥꯡꯗ, ꯑꯣꯔ ꯐ꯭ꯔꯦꯟꯆ ꯔꯤꯚꯣꯂꯨꯁꯟ, ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯔꯤꯚꯣꯂꯨꯁꯟ ꯂꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯁꯤꯅꯔꯤꯑꯣ ꯂꯩꯈꯤꯒꯦ ꯍꯥꯏꯕ ꯍꯤꯁꯇ꯭ꯔꯤꯗꯨꯁꯨ ꯑꯩꯈꯣꯏ ꯐꯨꯜꯂꯤ ꯑꯟꯗꯔꯁꯇꯦꯟ ꯇꯧꯕ ꯑꯃ ꯆꯪꯉꯤ꯫ ꯑꯗꯨꯅ ꯋꯦꯁꯇꯔꯟ ꯁꯤꯚꯤꯂꯥꯏꯖꯦꯁꯟꯁꯦ ꯍꯧꯖꯤꯛꯇꯤ ꯗꯤꯀ꯭ꯂꯥꯏꯟ ꯂꯥꯛꯑꯕꯅꯤ, ꯑꯦꯖꯨꯀꯦꯁꯟꯒꯤ ꯃꯇꯥꯡꯗ, ꯑꯗꯒꯤꯗꯤ ꯑꯦꯚ꯭ꯔꯤꯊꯤꯡ ꯂꯤꯚꯤꯡ ꯁ꯭ꯇꯦꯇꯁ ꯀꯟꯗꯤꯁꯟꯒꯤ ꯃꯇꯥꯡꯗꯁꯨ ꯌꯥꯝ ꯊꯤꯅ ꯄꯩꯁꯥ ꯄꯥꯏꯕ ꯃꯌꯥꯝꯅ ꯄꯥꯏꯕ ꯇꯥꯔꯒꯁꯨ ꯍꯣꯝꯂꯦꯁ ꯑꯣꯏꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯗꯗꯤ, ꯃꯅꯤꯄꯨꯔꯗꯗꯤ ꯍꯣꯝꯂꯦꯁ ꯂꯩꯇꯦ꯫ ꯅꯥꯀꯟ ꯑꯃꯗ ꯌꯦꯡꯉꯒꯗꯤ ꯃꯣꯏꯒꯤ ꯑꯅꯗꯔ ꯁꯥꯏꯠ ꯍꯥꯏꯇꯥꯔꯦ, ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯗꯕ ꯑꯃꯝꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯁꯥꯏꯠꯇꯨꯁꯨ ꯌꯥꯝꯅ ꯗꯦꯟꯖꯔꯁ ꯑꯣꯏꯕ, ꯌꯥꯝ ꯊꯤꯅ ꯗꯤꯐꯤꯀꯜꯠ ꯑꯣꯏꯕ ꯂꯥꯏꯐ ꯁ꯭ꯇꯥꯏꯜ ꯑꯃ ꯍꯤꯡꯉꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟ ꯇꯧꯒꯗꯧꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯕꯦꯂꯦꯟꯁ ꯑꯣꯏꯕ ꯁꯣꯁꯥꯏꯇꯤ ꯑꯃ ꯀ꯭ರಿꯌꯦꯠ ꯇꯧꯁꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯐꯕꯅ ꯀꯔꯤꯅꯣ, ꯐꯠꯇꯕꯅ ꯀꯔꯤꯅꯣ, ꯇꯧꯐꯝ ꯊꯣꯛꯄꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯨꯟꯅ ꯈꯪꯕ ꯑꯃ ꯅꯦꯁꯦꯁꯔꯤ ꯑꯣꯏꯒꯅꯤꯅ ꯉꯁꯥꯏꯒꯤ ꯃꯃꯥꯡꯒꯤ ꯆꯤꯊꯤꯗꯨꯗ ꯑꯩ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯈꯤꯇꯪ ꯇꯧꯁꯤꯟꯖꯒꯦ꯫ ꯑꯗꯨꯒ ꯃꯊꯪꯗ ꯂꯧꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎꯆꯦꯁꯦ ꯁꯅꯥꯂꯩꯕꯥꯛ, ꯖꯨꯂꯥꯏꯒꯤ ꯇꯥꯡ 3, ꯁꯣꯛ 2025, ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯀꯤ ꯁꯅꯥꯂꯩꯕꯥꯛꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯍꯧꯖꯤꯛꯇꯤ ꯕꯦꯡꯒꯣꯂꯤꯗ ꯑꯌꯥꯝꯕ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁꯤꯡꯁꯦ ꯏꯕ ꯇꯥꯔꯒꯁꯨ ꯁꯅꯥꯂꯩꯕꯥꯛꯀꯤ ꯑꯣꯏꯅꯗꯤ ꯃꯩꯇꯩ ꯃꯌꯦꯛꯇꯁꯨ ꯐꯣꯡꯂꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯕꯦꯡꯒꯣꯂꯤ ꯄꯥꯕ ꯊꯣꯛꯇꯕ ꯃꯩꯇꯩ ꯃꯌꯦꯛꯀꯤ ꯄꯥꯕꯁꯤꯡꯅ ꯁꯅꯥꯂꯩꯕꯥꯛꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤ ꯑꯗꯨꯝ ꯃꯩꯇꯩ ꯃꯌꯦꯛꯇ ꯄꯥꯕ ꯑꯗꯨꯝ ꯐꯪꯒꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯂꯩꯔꯝꯃꯤꯕ ꯇꯣꯄꯤꯛꯁꯤ ꯊꯃꯣꯏ ꯁꯦꯡꯂꯕꯗꯤ ꯆꯪꯂꯝꯕ ꯌꯥꯕꯅꯤ ꯍꯥꯏꯅ ꯂꯩꯔꯤ ꯇꯥꯏꯇꯜꯁꯤ꯫ ꯃꯁꯤꯅ ꯀꯔꯤ ꯍꯥꯏꯔꯝꯒꯗꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯆꯠꯂꯤꯕ ꯖꯨꯂꯥꯏ ꯊꯥꯒꯤ 12ꯗꯒꯤ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯤꯐꯝꯒꯤ ꯃꯥꯡꯑꯣꯏꯅꯅ ꯏꯟꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯒꯤ ꯃꯦꯝꯕꯔ ꯗꯥꯛꯇꯔ ꯑꯉꯣꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯅ ꯀꯨꯝꯖꯥ 2019ꯒꯤ ꯃꯦ 3ꯗꯒꯤ ꯉꯁꯤ ꯐꯥꯎꯕ ꯆꯠꯊꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯧꯒꯠꯄ ꯀꯨꯀꯤ ꯖꯣꯁꯤꯡꯒꯤ ꯂꯥꯟꯗꯥ ꯑꯁꯤꯗ ꯑꯆꯧꯕ ꯈꯨꯗꯣꯡꯊꯤꯕ ꯃꯥꯌꯣꯛꯅꯈꯤꯕꯁꯤꯡꯒꯤꯏꯃꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯐꯩꯒꯥꯛꯆꯥꯎ ꯏꯊꯥꯏ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯕ ꯀꯩꯊꯦꯜ ꯐꯥꯎꯕ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯅꯕ ꯍꯧꯈꯤꯕ ꯖꯨꯟ 19 ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠꯇ ꯍꯣꯠꯅꯈꯤꯕꯗꯨ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯃ ꯑꯣꯏꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯇꯤꯛ ꯆꯥꯕ ꯊꯧꯗꯥꯡꯅꯤ ꯈꯜꯂꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯃꯜ ꯌꯥꯝꯂꯕ ꯐꯩꯒꯥꯛꯆꯥꯎ ꯏꯊꯥꯏꯒꯤ ꯈꯣꯡꯆꯠ ꯑꯗꯨ MP ꯕꯤꯃꯣꯜꯅ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯕ ꯍꯣꯠꯅꯕ ꯅꯠꯇꯕꯤꯗ ꯊꯃꯣꯏ ꯁꯦꯡꯅ ꯆꯪꯒꯦ ꯈꯜꯂꯝꯂꯕꯗꯤ ꯃꯐꯝꯗꯨ ꯆꯪꯂꯝꯕ ꯌꯥꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫
ꯃꯔꯝꯗꯤ ꯁ꯭ꯇꯦꯠꯁꯤꯒꯤ ꯂꯩꯔꯤꯕ ꯃꯦꯝꯕꯔ ꯑꯣꯐ ꯄꯥꯔꯂꯤꯌꯥꯃꯦꯟꯠ MPꯁꯤꯡ ꯑꯃꯁꯨꯡ ꯁ꯭ꯇꯦꯠꯇ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯅ ꯀꯥꯔꯛꯂꯤꯕ MLAꯁꯤꯡꯒꯨꯝꯅ ꯃꯁꯥꯒꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯑꯃꯗꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯁꯤꯡꯗ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯆꯠꯆꯕ ꯌꯥꯕꯒꯤ ꯍꯛ ꯂꯩ꯫ ꯁꯝꯅ ꯍꯥꯏꯔꯤꯕ ꯃꯦꯝꯕꯔꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯃꯗ ꯍꯦꯛꯇ ꯆꯠꯆꯕꯗ ꯑꯇꯩ ꯃꯇꯝꯗ ꯑꯣꯏꯔꯕꯁꯨ ꯃꯍꯥꯛꯄꯨ ꯉꯥꯛ ꯁꯦꯟꯅꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤ ꯃꯈꯜ ꯀꯌꯥ ꯊꯣꯛꯅ ꯄꯤꯗꯨꯅ ꯉꯥꯛ ꯁꯦꯜꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯅꯥꯏꯕ ꯃꯑꯣꯡꯗ ꯏꯔꯥꯡ ꯑꯃ ꯁꯥꯒꯠꯇꯨꯅ ꯑꯆꯧꯕ ꯋꯥꯊꯣꯛ ꯑꯣꯏꯗꯨꯅ ꯃꯤꯑꯣꯏ ꯀꯌꯥꯗ ꯑꯀꯤ ꯑꯈꯪ ꯑꯣꯏꯅꯔꯤ꯫ ꯃꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯖꯨꯟ 19ꯗ MP ꯗꯥꯛꯇꯔ ꯕꯤꯃꯣꯜꯅ ꯏꯔꯥꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯪꯊꯣꯛ ꯆꯪꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯔꯤꯕ ꯐꯩꯒꯥꯛꯆꯥꯎ ꯏꯊꯥꯏꯒꯤ ꯃꯐꯝꯗꯨ ꯇꯁꯦꯡꯅ ꯆꯪꯅꯤꯡꯂꯝꯂꯕꯗꯤ ꯃꯊꯧ ꯇꯥꯕ ꯊꯕꯛ ꯂꯧꯈꯠꯂꯒ ꯆꯪꯁꯤꯜꯂꯝꯕ ꯌꯥꯏ꯫ ꯏꯟꯗꯤꯌꯥꯒꯤ MP ꯑꯃꯅ ꯃꯍꯥꯛꯅ ꯆꯪꯅꯤꯡꯕ ꯃꯐꯝꯗꯨꯗ ꯆꯪꯅꯕ ꯍꯣꯠꯅꯕꯗ ꯃꯐꯝꯗꯨꯒꯤ ꯄꯣꯁꯠ ꯀꯃꯥꯟꯗꯔ ꯑꯃꯗꯒꯤ ꯑꯌꯥꯕ ꯂꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗꯒꯤ ꯑꯌꯥꯕ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯀꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ MP ꯗꯥꯛꯇꯔ ꯕꯤꯃꯣꯜꯗꯤ Z ꯀꯦꯇꯦꯒꯣꯔꯤ ꯅꯠꯇ꯭ꯔꯒ Y ꯀꯦꯇꯦꯒꯣꯔꯤ ꯅꯠꯇ꯭ꯔꯒ ꯄ꯭ꯂꯁ ꯀꯦꯇꯦꯒꯣꯔꯤꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄ꯭ꯔꯨꯐꯀꯤ ꯊꯥꯛꯇ ꯂꯩꯔꯝꯕ ꯌꯥꯏ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ MPꯅ ꯅꯨꯃꯤꯠꯇꯨꯗ ꯊꯃꯣꯏ ꯁꯦꯡꯅ ꯃꯐꯝꯗꯨ ꯆꯪꯒꯦ ꯈꯜꯂꯝꯂꯕꯗꯤ ꯃꯐꯝꯗꯨ ꯆꯪꯂꯝꯕ ꯌꯥꯒꯅꯤ ꯈꯜꯂꯤ꯫ ꯅꯨꯃꯤꯠꯇꯨꯅ ꯍꯛꯊꯦꯡꯅꯅ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯒ ꯉꯔꯥꯡꯇ ꯑꯃꯨꯛ ꯍꯟꯅ ꯆꯪꯕ ꯉꯝꯈꯤꯗ꯭ꯔꯕ ꯐꯩꯒꯥꯛꯆꯥꯎ ꯏꯊꯥꯏ ꯃꯈꯥ ꯂꯩꯀꯥꯏꯗꯨ ꯆꯠꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯅ ꯀꯝꯗꯧꯅ ꯆꯪꯁꯤꯟꯒꯗꯧꯔꯤꯕꯅꯣ? MP ꯕꯤꯃꯣꯜꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯂꯥꯛꯂꯤꯕ ꯖꯨꯂꯥꯏ ꯊꯥꯗ ꯄꯥꯡꯊꯣꯛꯂꯕ ꯌꯥꯏ ꯍꯥꯏꯅ ꯄꯥꯅꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯂꯩꯉꯥꯛꯄꯨ ꯆꯩ ꯊꯥꯡꯗꯨꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯕ ꯌꯥꯅꯕ ꯇꯥꯠ ꯄꯥꯠ ꯃꯥꯜꯂꯛꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯆꯍꯤ 2 ꯍꯦꯜꯂꯕ ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕꯅꯤ ꯍꯥꯏꯗꯨꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MHAꯒꯤ ꯈꯨꯠꯊꯥꯡꯗ ꯀꯨꯀꯤ ꯑꯃꯗꯤ ꯌꯦꯜꯍꯧꯃꯤ ꯃꯤꯇꯩ CSOꯁꯤꯡꯒ ꯇꯥꯡꯀꯛ ꯅꯥꯏꯅ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯕꯨ ꯅꯥꯊꯩꯅꯅ ꯆꯠꯅꯕ ꯍꯣꯠꯅꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯪꯅꯤꯡꯉꯥꯏꯁꯨ ꯑꯣꯏ꯫ ꯃꯔꯝꯗꯤ ꯃꯇꯝ ꯀꯨꯏꯅ ꯁ꯭ꯇꯦꯠꯁꯤꯗ ꯏꯔꯥꯡ ꯊꯣꯛꯄ IDPꯁꯤꯡꯒꯤ ꯌꯨꯝꯗ ꯍꯟꯖꯤꯟꯕ ꯉꯝꯗꯕ ꯑꯁꯤ ꯑꯃꯗꯤ ꯂꯧꯃꯤꯁꯤꯡꯒꯤ ꯂꯧꯎ ꯁꯤꯡꯎ ꯇꯧꯕ ꯌꯥꯗꯕꯒ ꯄꯣꯂꯤꯇꯤꯛꯁꯀ ꯌꯥꯝꯅ ꯃꯔꯤ ꯂꯩꯅꯩ꯫ ꯏꯔꯥꯡꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯄ ꯉꯝꯗ꯭ꯔꯤꯕ ꯃꯈꯩ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤꯒꯤꯗꯤ ꯌꯥꯝꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯕ ꯌꯥꯏ꯫ ꯇꯉꯥꯏ ꯐꯗ꯭ꯔꯕꯗꯤ ꯃꯊꯪꯒꯤ ꯃꯤꯈꯜꯗꯁꯨ ꯑꯣꯄꯣꯖꯤꯁꯟꯅ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯛꯄ ꯌꯥꯔꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯤꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯗꯅ ꯂꯩꯉꯥꯛꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯊꯕꯛ ꯑꯃ ꯑꯣꯏꯅ MP ꯗꯥꯛꯇꯔ ꯕꯤꯃꯣꯜꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯃꯤꯠꯇꯨꯗ ꯐꯩꯒꯥꯛꯆꯥꯎꯗ ꯆꯪꯂꯝꯂꯕꯗꯤ ꯃꯤꯌꯥꯝꯅ ꯃꯥꯕꯨ ꯍꯦꯟꯅ ꯊꯥꯒꯠꯅꯔꯝꯒꯅꯤ, ꯂꯥꯏꯒꯨꯝꯅ ꯈꯟꯅꯔꯝꯒꯅꯤ꯫ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯍꯟꯅ ꯆꯠꯅꯕ ꯍꯣꯠꯅꯒꯗꯕ ꯑꯗꯨꯗꯒꯤ ꯁꯣꯏꯗꯅ ꯆꯪꯕ ꯌꯥꯅꯕ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯂꯧꯐꯝ ꯊꯣꯛꯄ ꯑꯌꯥꯕꯗꯨꯁꯨ ꯂꯧꯊꯣꯛꯄꯤꯌꯨ꯫ ꯃꯊꯪꯗ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ꯫ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯅ ꯀꯔꯤ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗ ꯂꯩꯔꯤꯕ ꯑꯁꯤ BJPꯒꯤ MLAꯁꯤꯡ ꯍꯥꯟꯅ ꯄꯨꯟꯁꯤꯟꯈꯣ, ꯃꯇꯝꯗꯨꯗ ꯒꯚꯔꯟꯃꯦꯟꯠ ꯁꯦꯝꯗꯕ ꯌꯦꯡꯁꯤꯅ ꯊꯝꯃꯤ꯫ ꯑꯁꯤꯅ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯦꯝꯕ ꯉꯝꯗꯅ ꯂꯩꯔꯤꯕꯁꯤ ꯃꯥꯟꯅꯅ ꯆꯠꯃꯤꯟꯅꯧ, ꯌꯥꯗ꯭ꯔꯒ BJPꯒꯤ MLAꯁꯤꯡꯅ ꯑꯣꯏꯍꯜꯂꯛꯄ ꯉꯥꯛꯇꯅꯤ꯫ BJPꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ MLAꯁꯤꯡꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯤ ꯋꯥꯏꯈꯨꯒꯤ ꯀꯜꯆꯔꯒ ꯆꯞ ꯃꯥꯟꯅꯕꯅꯤ ꯍꯥꯏꯅ ꯂꯧꯕ ꯌꯥꯏ꯫ ꯂꯤꯗꯔ ꯑꯃꯅ ꯈꯤꯇꯪ ꯐꯒꯠꯂꯛꯄꯗ ꯑꯃꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕꯒꯤ ꯀꯜꯆꯔ ꯑꯗꯨꯅ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯀꯥꯡꯈꯣꯡ ꯆꯥꯏꯔꯦ꯫ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛꯅ ꯄꯤꯕ ꯈꯨꯗꯣꯜ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯔꯦ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯑꯃ ꯂꯥꯛꯍꯜꯂꯤꯕꯁꯤ ꯀꯅꯥꯅꯁꯨ ꯅꯠꯇꯦ, BJPꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ MLAꯁꯤꯡꯅ ꯃꯈꯣꯏ ꯃꯁꯦꯜ ꯁꯛꯇꯤ ꯇꯥꯟꯅꯕ ꯑꯃꯗꯤ ꯐꯝ ꯃꯨꯟꯅꯔꯛꯄꯗꯒꯤ ꯊꯣꯛꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯤꯌꯥꯝꯅ ꯀꯔꯤ ꯈꯜꯂꯤ, ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯅ ꯀꯔꯤꯅꯣ, ꯃꯤꯌꯥꯝꯒꯤ ꯂꯟ ꯊꯨꯝ ꯑꯃꯗꯤ ꯄꯨꯟꯁꯤ ꯀꯔꯝꯅ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯒꯗꯒꯦ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯗꯤ ꯑꯃꯠꯇ BJPꯒꯤ MLAꯁꯤꯡꯗ ꯌꯥꯎꯗ꯭ꯔꯦ꯫ ꯑꯩꯅ ꯅꯤꯡꯂꯤꯕ, ꯑꯩꯅ ꯄꯥꯝꯂꯤꯕ ꯄꯥꯟꯗꯝ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕ ꯊꯕꯛ ꯇꯧꯒꯅꯤ, ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯎꯔꯣꯏ ꯍꯥꯏꯕ ꯀꯟꯁꯦꯞ ꯑꯁꯤꯗ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯍꯧꯈꯤꯕ 2019ꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯏꯟꯃꯦꯠꯁꯤꯡꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕ ꯅꯠꯇꯅ BJPꯒꯤ ꯀꯔꯝꯕ MLAꯁꯤꯡꯅ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕ ꯑꯃꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯅꯕ ꯀꯔꯝꯕ ꯊꯧꯗꯥꯡ ꯂꯧꯈ꯭ꯔꯕꯒꯦ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃꯅꯤ꯫ ꯁꯛꯇꯤ ꯃꯨꯟꯅꯕ ꯑꯃꯗꯤ ꯐꯝ ꯄꯥꯝꯕꯅ ꯃꯤꯀꯥꯅꯔꯕ MLAꯁꯤꯡ ꯑꯁꯤꯅ ꯃꯤꯌꯥꯝꯒꯤ ꯋꯥꯀꯠ ꯇꯥꯗꯦ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯅ ꯇꯝꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯂꯩꯕꯥꯛꯀꯤ ꯈꯜꯂꯒ ꯃꯤꯅꯤꯁꯇꯔꯒꯤ ꯐꯝ ꯄꯤꯕꯒꯤ ꯋꯥꯐꯝꯁꯨ ꯂꯩꯇꯦ꯫ ꯑꯩꯒꯤ ꯃꯤ, ꯃꯥꯒꯤ ꯃꯤ ꯍꯥꯏꯅ ꯈꯥꯏꯗꯣꯛꯇꯨꯅ ꯃꯤꯅꯤꯁꯇꯔ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕꯅꯤꯅ ꯃꯦꯟ ꯃꯥꯟ ꯇꯥꯗꯕ MLAꯗꯨꯅ ꯃꯟꯇ꯭ꯔꯤ ꯍꯦꯛ ꯑꯣꯏꯈꯤꯕꯗꯒꯤꯗꯤ ꯇꯧꯒꯗꯕ ꯇꯧꯔꯣꯏꯗꯕ ꯑꯃꯠꯇ ꯈꯪꯗꯕ ꯃꯈꯩ ꯊꯕꯛ ꯇꯧꯔꯛꯄꯗꯒꯤ ꯉꯁꯤꯗꯤ ꯃꯅꯤꯄꯨꯔ ꯂꯣꯏꯔꯕꯅꯤ꯫ ꯃꯤꯅꯤꯁꯇꯔ ꯍꯦꯛ ꯑꯣꯏꯈꯤꯕꯒ ꯏꯃꯨꯡ manungꯒꯤ ꯂꯟ ꯊꯨꯝ ꯂꯦꯞꯁꯤꯟꯕ, ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯁꯤꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯏ ꯆꯨꯞꯄ ꯍꯥꯏꯕꯁꯤꯅ ꯄꯨꯝꯅꯃꯛꯀꯤ ꯋꯥꯈꯜꯗ ꯂꯩꯈ꯭ꯔꯦ꯫ ꯃꯗꯨꯅ ꯄꯤꯔꯛꯄ ꯈꯨꯗꯣꯜ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛꯇꯤ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯚꯝ ꯑꯁꯤ꯫
ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯆꯍꯤ 2 ꯍꯧꯈ꯭ꯔꯦ, ꯆꯍꯤ 2 ꯍꯦꯟꯈ꯭ꯔꯦ꯫ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯗ ꯏꯔꯣꯏꯅꯅ ꯕꯤꯖꯦꯄꯤꯒꯤ MLAꯁꯤꯡꯒꯤ ꯃꯅꯨꯡꯗ ꯀꯟꯐ꯭ꯂꯤꯛ ꯊꯣꯔꯛꯇꯨꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯆꯧꯀꯤ ꯑꯃꯨꯛ ꯃꯨꯟꯅꯔꯛꯂꯦ꯫ ꯂꯩꯕꯥꯛꯀꯤ ꯈꯜꯂꯒꯗꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯆꯧꯀꯤ ꯃꯨꯟꯅꯔꯣꯏ, ꯄꯥꯝꯂꯤꯕꯗꯨ ꯀꯔꯤꯅꯣ, ꯄꯥꯝꯗꯕꯗꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯈꯟꯗꯣꯛꯂꯒ ꯐꯝꯃꯤꯟꯅꯔꯒꯗꯤ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤ ꯊꯣꯛꯂꯝꯂꯣꯏ꯫ ꯀꯠꯊꯣꯛꯄ ꯌꯥꯎꯗꯕ ꯃꯁꯥꯒꯤ ꯁꯨꯕꯤꯙꯥꯅ ꯃꯥꯡꯗ ꯊꯥꯔꯒ ꯊꯕꯛ ꯇꯧꯔꯕꯅꯤꯅ ꯉꯁꯤꯗꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯋꯥꯃꯤꯟꯅꯔꯦ꯫ ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯂꯦꯞꯁꯤꯜꯂꯒ ꯂꯩꯔꯤꯕ ꯃꯤꯅꯤꯁꯇꯔ MLAꯁꯤꯡꯗꯤ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯎꯔꯣꯏ꯫ ꯃꯈꯣꯏꯅ ꯂꯦꯞꯁꯤꯟꯈꯤꯕ ꯃꯔꯜ ꯃꯊꯨꯝꯁꯤꯡ ꯀꯥꯏꯔꯒ ꯆꯥꯔꯤ, ꯆꯨꯔ ꯅꯣꯝꯂꯒ ꯆꯥꯖꯔꯤꯕ ꯃꯤꯌꯥꯝꯗꯤ ꯍꯥꯀꯥꯔ ꯂꯥꯎꯅꯔꯦ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯀꯔꯤ ꯑꯣꯏꯔꯤꯕꯒꯦ, ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯀꯨꯞꯊꯅ ꯌꯦꯡꯕ ꯍꯩꯔꯒꯗꯤ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯃꯤꯅꯨꯡꯁꯤ ꯁꯣꯏꯗꯅ ꯐꯥꯎꯒꯗꯕꯅꯤ꯫ MDU ꯌꯦꯡꯕ ꯍꯩꯕ MLAꯁꯤꯡ ꯑꯃꯠꯇ BJPꯒꯤ ꯃꯅꯨꯡꯗ ꯂꯩꯇꯦ꯫ ꯀꯟꯁꯇ꯭ꯔꯛꯇꯤꯕ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ MLA ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ꯫ ꯃꯤꯌꯥꯝꯒꯤ ꯄꯦꯟꯗꯕꯒꯤ ꯈꯨꯜꯂꯥꯎ ꯂꯥꯛꯂꯒꯅ ꯁꯛꯇꯤ ꯁꯤꯖꯤꯟꯅꯗꯨꯅ ꯂꯣ ꯏꯟꯐꯣꯔꯁꯤꯡ ꯕꯣꯗꯤꯗ ꯃꯤꯌꯥꯝꯕꯨ ꯅꯩꯈꯥꯏꯍꯟꯕ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯗꯗꯤ ꯃꯥꯡꯖꯤꯜ ꯊꯥꯔꯒ ꯆꯠꯂꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯔꯥꯖꯅꯤꯇꯤꯒꯤ ꯐꯤꯕꯝ ꯑꯁꯤ ꯀꯨꯞꯅ ꯌꯦꯡꯂꯤꯕ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡ ꯀꯔꯝꯕ ꯔꯤꯄꯣꯔꯠ ꯄꯤꯔꯤꯕꯒꯦ ꯍꯥꯏꯕꯗꯨꯁꯨ ꯌꯦꯡꯕ ꯍꯩꯇꯦ꯫ ꯅꯦꯁꯅꯦꯜ ꯃꯦꯗꯤꯌꯥꯁꯤꯡꯅ ꯃꯅꯤꯄꯨꯔ BJPꯒꯤ MLAꯁꯤꯡ ꯄꯨꯟꯁꯤꯟꯅꯕ ꯍꯩꯇꯕ, ꯁꯛꯇꯤ ꯇꯕꯨ ꯃꯤꯀꯥꯕ ꯑꯗꯨꯒꯨꯝꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯅ ꯏꯔꯛꯂꯤꯕꯁꯤ ꯎꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯅꯤꯡꯕ ꯄꯣꯛꯇ꯭ꯔꯦ꯫ ꯃꯆꯣꯏ ꯇꯥꯔꯤꯕ BJPꯒꯤ MLAꯁꯤꯡ ꯄꯨꯟꯁꯤꯟꯗ꯭ꯔꯤꯕ ꯃꯈꯩ ꯁ꯭ꯇꯦꯠꯁꯤꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯊꯣꯛꯂꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ BJPꯒꯤ MLAꯁꯤꯡꯅ ꯇꯣꯉꯥꯟꯕ ꯋꯥꯍꯟꯊꯣꯛ ꯑꯃꯗ ꯄꯨꯔꯒ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯤꯡꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯅꯅꯤ꯫ ꯂꯩꯔꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯐꯥꯎꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯊꯣꯛꯂꯔꯣꯏ ꯍꯥꯏꯅ ꯇꯣꯉꯥꯟꯕ ꯃꯑꯣꯡꯗ ꯋꯥꯍꯟꯊꯣꯛ ꯄꯤꯔꯒ ꯂꯩꯔꯤ꯫ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟꯕ ꯂꯤꯗꯔꯁꯤꯡꯅ ꯄꯤꯕ ꯑꯣꯄꯤꯅꯤꯌꯟꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯐ꯭ꯂꯤꯛ ꯍꯥꯏꯕꯗꯤ BJP MLAꯁꯤꯡꯒꯤ ꯃꯅꯨꯡꯗ ꯇꯣꯠꯅ ꯇꯤꯟꯅꯕ ꯌꯥꯗ꯭ꯔꯤꯕꯁꯤ ꯌꯥꯁꯤꯟꯅꯔꯕ ꯃꯇꯝꯗꯨꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯒꯚꯔꯟꯃꯦꯟꯠꯁꯤꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ BJPꯒꯤ ꯂꯤꯗꯔꯁꯤꯡꯅ ꯈꯪꯕꯗꯒꯤ ꯃꯈꯣꯏꯅꯁꯨ ꯑꯆꯧꯕ ꯄꯣꯂꯤꯇꯤꯀꯦꯜ ꯒꯦꯟ ꯑꯃ ꯐꯪꯅꯕ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯂꯩꯉꯥꯛꯇ ꯁꯄꯣꯔꯠ ꯇꯧꯔꯝꯕ MLA ꯃꯤꯅꯤꯁꯇꯔꯁꯤꯡꯗꯅ ꯑꯃ ꯑꯃꯨꯛ ꯍꯥꯏ, ꯗꯤꯁꯤꯗꯦꯟꯠ MLAꯁꯤꯡꯗꯅ ꯑꯃ ꯑꯃꯨꯛ ꯍꯥꯏ, ꯌꯣꯡꯒꯤ ꯇꯂꯦꯟꯒꯨꯝꯅ ꯕꯤꯆꯥꯔ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯂꯤꯗꯔꯁꯤꯡꯒꯤ ꯆꯥꯛꯇꯥꯛꯅ MLAꯁꯤꯡꯅ ꯍꯨꯟꯕꯒꯨꯝꯅ ꯇꯧꯔꯦ ꯍꯥꯏꯅꯔꯤ꯫ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯐ꯭ꯂꯤꯛ ꯑꯁꯤ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅ ꯂꯨꯄꯥ ꯀ꯭ꯔꯣꯔꯅ ꯈꯨꯖꯤꯡ ꯑꯣꯏꯔꯒ ꯗꯣꯅꯦꯁꯟ ꯇꯧꯕꯒꯤ ꯆꯠꯅꯕꯤ ꯑꯃꯁꯨ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯅꯔꯛꯂꯤ꯫ ꯃꯁꯤꯅ ꯇꯥꯛꯂꯤꯕꯗꯤ MLAꯁꯤꯡꯅ ꯃꯈꯣꯏꯒꯤ ꯁꯛꯇꯤꯁꯤꯡ ꯑꯗꯨ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯊꯥꯗꯔꯛꯈꯤꯕ ꯆꯥꯎꯔꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯍꯩꯅꯊꯣꯛꯂꯒ ꯋꯥꯟ ꯋꯣꯝ ꯁꯦꯜ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯋꯥꯍꯪ ꯑꯃꯁꯨ ꯂꯥꯛꯇꯕ ꯅꯠꯇꯦ꯫ ꯏꯟꯐꯤꯠ ꯑꯣꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯃꯤꯌꯥꯝꯒꯤ ꯂꯤꯗꯔꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯒꯗꯤ ꯃꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯥꯡꯗ ꯇꯥꯔꯒ ꯂꯩꯔꯤꯕ ꯋꯥꯐꯝꯗꯤ ꯃꯆꯣꯏ ꯇꯥꯔꯤꯕ BJPꯒꯤ MLAꯁꯤꯡ ꯍꯥꯟꯅ ꯄꯨꯟꯁꯤꯟꯕꯤꯈꯣ, ꯃꯠ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯔꯒ ꯂꯤꯗꯔ ꯑꯃ ꯈꯟꯕꯤꯔꯣ꯫ ꯃꯇꯝꯗꯨꯗꯇ ꯃꯅꯤꯄꯨꯔꯗ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯄꯣꯄꯨꯂꯔ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯨꯀꯤ ꯑꯃꯗꯤ ꯃꯩꯇꯩ ꯑꯅꯤꯒꯤ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕꯁꯤꯅꯤ꯫ ꯄꯨꯛꯅꯤꯡ ꯐꯣꯡꯗꯣꯛꯄꯤꯔꯛꯎ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤꯗ ꯂꯩꯔꯤ꯫ ꯑꯗꯣ ꯃꯊꯪ ꯂꯧꯈꯠꯆꯔꯤꯕ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤꯅ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯉꯁꯤꯒꯤ ꯄꯥꯎꯆꯦꯁꯤꯡꯗ ꯂꯩꯔꯤꯕ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯒꯤ ꯁꯦꯛꯁꯟꯗ ꯀꯔꯤ ꯌꯥꯎꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯉꯁꯤꯒꯤ ꯇꯥꯏꯇꯜ ꯑꯁꯤ ꯁꯨ ꯀꯔꯤꯒꯤ ꯀꯝꯗꯧꯅ ꯍꯥꯏꯕ ꯋꯥꯍꯪꯁꯤꯅ ꯍꯧꯔꯒ ꯇꯥꯏꯇꯜ ꯑꯁꯤ ꯏꯕꯤꯔꯤ꯫ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯔꯤꯕꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯏꯪ ꯁꯣꯛ 2005ꯗ ꯀꯨꯀꯤ ꯆꯤꯟꯖꯣꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡꯒ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨꯒꯤ ꯈꯨꯠꯌꯦꯛ ꯏꯍꯥꯟ ꯍꯥꯟꯅ ꯄꯤꯅꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯁꯤꯒꯤ ꯄꯥꯟꯗꯝ ꯅꯠꯇ꯭ꯔꯒ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯀꯔꯤ ꯑꯣꯏꯈꯤꯕꯒꯦ? ꯏꯪ 2005ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯠꯌꯦꯛ ꯄꯤꯅꯗꯨꯅ ꯍꯧꯈꯤꯕ ꯁꯨꯒꯤ ꯄꯥꯟꯗꯝ ꯅꯠꯇ꯭ꯔꯒ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤ ꯁꯣꯛ 2009ꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠ ꯌꯥꯎꯔꯛꯂꯕ ꯃꯇꯨꯡꯗ ꯑꯍꯣꯡꯕ ꯂꯥꯛꯈꯤꯕ꯭ꯔꯥ? ꯑꯁꯤꯒꯨꯝꯕꯒꯤ ꯋꯥꯍꯪ ꯈꯔ ꯊꯣꯔꯛꯆꯔꯕꯁꯨ ꯏꯪ 2005ꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯈꯨꯠꯌꯦꯛ ꯄꯤꯔꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯌꯥꯎꯈꯤꯕ ꯌꯥꯝꯅꯃꯛ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯈꯔꯗꯤ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩꯗ ꯑꯀꯥꯏꯕ ꯑꯣꯏꯍꯟꯗꯕ, ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯁꯤ ꯀꯦꯗꯔꯁꯤꯡ ꯅꯧꯅ ꯔꯤꯀ꯭ꯔꯨꯠ ꯇꯧꯗꯕ, ꯁꯨꯒꯤ ꯀꯦꯗꯔꯁꯤꯡ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯣꯏꯅꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯗꯦꯖꯤꯒꯅꯦꯇꯦꯗ ꯀꯦꯝꯞꯁꯤꯡꯗ ꯑꯁꯨꯃꯛ ꯊꯝꯕ ꯍꯥꯏꯕꯁꯤꯅꯤ꯫ ꯊꯝꯖꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤꯗꯗꯤ ꯁꯨꯒꯤ ꯈꯨꯠꯌꯦꯛ ꯄꯤꯅꯈꯤꯕ ꯃꯇꯝꯗ ꯌꯥꯎꯈꯤꯕ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝꯁꯤꯡꯅꯤ ꯍꯥꯏꯕꯗꯤ ꯄꯨꯝꯅꯃꯛꯅ ꯈꯪꯅꯔꯦ꯫ ꯑꯗꯨꯒ ꯁꯨꯒꯤ ꯈꯨꯠꯌꯦꯛ ꯄꯤꯅꯈꯤꯕ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯗꯤꯃꯥꯟꯁꯤꯡ ꯑꯁꯤꯅ ꯀꯔꯤꯅꯣ? ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯃꯌꯦꯛ ꯁꯦꯡꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕ ꯇꯧꯗꯅ ꯁꯥꯡꯂꯕ ꯃꯇꯝ ꯑꯁꯤ ꯂꯥꯛꯂꯤꯕꯅꯤ꯫
ꯍꯧꯖꯤꯛꯁꯨ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯅꯥꯈꯩ ꯁꯦꯡꯕ ꯋꯥꯐꯝ ꯑꯃꯠꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯁꯨ ꯇꯧꯗ꯭ꯔꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡ ꯑꯁꯤꯅ ꯀꯨꯀꯤ ꯆꯤꯟꯖꯣꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯍꯦꯟꯕ ꯑꯣꯇꯣꯅꯣꯃꯤ ꯑꯃꯗꯤ ꯃꯃꯥꯡꯗꯒꯤ ꯗꯤꯃꯥꯟ ꯇꯧꯔꯗꯨꯅ ꯂꯥꯛꯄꯒꯤ ꯃꯁꯛ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯎꯔꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯥꯡꯂꯕ ꯆꯍꯤ ꯀꯨꯟꯂꯣꯝ ꯆꯌꯦꯠ ꯈꯣꯏꯌꯦꯠꯅꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯂꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯏꯪ 2019ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯗꯤꯃꯥꯟ ꯇꯧꯔꯛꯄꯒ ꯏꯔꯣꯏꯅꯅ ꯃꯈꯣꯏꯒꯤ ꯍꯥꯏꯕꯗꯤ ꯀꯨꯀꯤ ꯆꯤꯟꯖꯣꯗꯒꯤ ꯑꯣꯏꯕ ꯇꯣꯈꯥꯏꯕ ꯂꯦꯖꯤꯁꯂꯦꯆꯔ ꯑꯃꯒꯤ ꯃꯪꯕ ꯍꯧꯔꯛꯈꯤꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯒꯤ ꯈꯨꯠꯌꯦꯛ ꯄꯤꯅꯕ ꯑꯁꯤꯁꯨ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 17 ꯅꯠꯇ꯭ꯔꯒ 18ꯗ ꯃꯈꯥ ꯁꯝꯊꯕꯒꯤ ꯃꯆꯠ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕ ꯆꯍꯤꯁꯤꯡꯗ ꯎꯔꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯈꯤꯕ ꯄꯔꯤꯡ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯅꯔꯝꯕ ꯁꯨ ꯑꯗꯨ ꯃꯃꯥꯡ ꯆꯍꯤ ꯍꯥꯏꯕꯗꯤ ꯁꯣꯛ 2023ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤꯒꯤ ꯇꯥꯡ 18ꯗ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯁꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯥꯡꯂꯕ ꯆꯍꯤ ꯑꯃ ꯍꯦꯟꯕ ꯑꯁꯤꯗ ꯃꯈꯣꯏꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯇꯧꯔꯗꯨꯅ ꯂꯥꯛꯈ꯭ꯔꯕ ꯁꯨꯒꯤ ꯈꯨꯠꯌꯦꯛ ꯄꯤꯅꯕ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯥ ꯁꯝꯊꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯗꯤ ꯀꯅꯥ ꯃꯤꯆꯝ ꯃꯤꯌꯥꯝꯅ ꯈꯪꯕ ꯉꯝꯕꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗꯤ ꯅꯝꯐꯨ ꯁꯥꯐꯨꯒꯤ ꯃꯑꯣꯡ ꯑꯃꯗ ꯂꯩꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯁꯨ ꯅꯥꯈꯩ ꯁꯦꯡꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯏꯪ 2019ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯑꯦꯟ ꯕꯤꯔꯦꯟꯅ ꯁꯤꯑꯦꯝ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗ ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯥꯔꯃꯤ ꯑꯃꯁꯨꯡ ꯖꯣꯃꯤ ꯔꯤꯚꯣꯂꯨꯁꯅꯔꯤ ꯑꯥꯔꯃꯤꯒ ꯁꯨ ꯇꯧꯅꯔꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯁꯨꯒꯤ ꯈꯨꯠꯌꯦꯛ ꯑꯁꯤꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅꯗꯤ ꯍꯟꯗꯣꯛꯂꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯟꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯂꯩꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯦꯟ ꯕꯤꯔꯦꯟꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔꯗ ꯀꯥꯡꯂꯨꯞ ꯏꯔꯥꯡ ꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯍꯥꯏꯕꯗꯤ ꯏꯪ 2019 ꯃꯥꯔꯆ ꯊꯥꯗꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯁꯨꯒꯤ ꯈꯨꯠꯌꯦꯛ ꯄꯤꯅꯕꯗꯤ ꯃꯈꯥ ꯁꯝꯊꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯂꯤ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅꯁꯨ ꯁꯨ ꯇꯧꯅꯔꯤꯕ ꯃꯥꯏꯀꯩꯁꯤꯡꯗ ꯑꯀꯟꯕ ꯋꯥꯐꯝ ꯊꯝꯕꯒ ꯂꯣꯏꯅꯅ ꯏꯪ 2019ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯗꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯃꯨꯟꯈꯤꯕꯅꯆꯤꯡꯕ ꯊꯧꯗꯣꯛꯁꯤꯡ ꯃꯇꯥꯡꯗꯁꯨ ꯑꯍꯛꯄ ꯋꯥꯐꯝꯁꯤꯡ ꯊꯝꯈꯤꯕꯁꯨ ꯂꯩꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯨꯒꯤ ꯀꯦꯝꯞꯁꯤꯡꯗ ꯂꯩꯐꯝ ꯊꯣꯛꯄ ꯈꯨꯠꯂꯥꯏꯁꯤꯡ ꯑꯃꯁꯨꯡ ꯏꯪ 2019ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯒꯤ ꯃꯇꯨꯡꯗ ꯔꯤꯇꯥꯌꯔꯗ IPS ꯑꯣꯐꯤꯁꯥꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯈꯨꯠꯂꯥꯏ ꯌꯣꯟꯕ ꯗꯨꯀꯥꯟ ꯑꯃꯗꯒꯤ ꯈꯨꯠꯂꯥꯏ ꯂꯥꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨꯗꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯌꯨꯅꯤꯌꯟ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄꯗꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯏꯪ 2019ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯆꯤꯟꯖꯣꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯇꯧꯅꯔꯗꯨꯅ ꯂꯥꯛꯈꯤꯕ ꯁꯨꯒꯤ ꯃꯇꯥꯡꯗꯁꯨ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯄ ꯇꯧꯔꯗꯨꯅ ꯂꯥꯛꯈ꯭ꯔꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯌꯥꯔꯤꯕ ꯑꯇꯣꯞꯄ ꯋꯥꯐꯝ ꯑꯃꯅ ꯏꯪ 2009ꯗꯒꯤ ꯊꯦꯡꯈꯥꯡꯒꯤ ꯑꯣꯏꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯒꯤ ꯈꯨꯠꯌꯦꯛ ꯁꯥꯡꯗꯣꯛꯄꯒꯤ ꯃꯇꯥꯡꯁꯤꯡꯗ ꯀꯔꯤ ꯋꯥꯐꯝꯁꯤꯡ ꯌꯥꯅꯔꯗꯨꯅ ꯂꯥꯛꯈꯤꯕꯒꯦ ꯍꯥꯏꯕꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯆꯌꯦꯠꯅꯕ ꯃꯥꯟꯕ ꯈꯣꯡꯆꯠ ꯑꯃꯗ ꯁꯥꯡꯅ ꯂꯥꯛꯂꯕ ꯃꯇꯨꯡ 2019ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡ ꯃꯇꯨꯡꯗꯒꯤꯗꯤ ꯍꯧꯖꯤꯛ ꯁꯨꯒꯤ ꯃꯇꯥꯡꯗ ꯅꯥꯈꯩ ꯁꯦꯡꯕ ꯋꯥꯐꯝꯁꯤꯡ ꯑꯃꯠꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯈꯪꯕ ꯑꯃꯗꯤ ꯇꯥꯕ ꯂꯩꯇ꯭ꯔꯦ꯫ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯝ ꯑꯗꯨꯒꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯤꯡꯗꯁꯨ ꯁꯦꯟꯇꯔꯒꯤ ꯑꯣꯏꯕ ꯀꯔꯤ ꯋꯥꯔꯦꯞ ꯂꯩꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯗꯤ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯐꯣꯡꯗꯣꯛꯈꯤꯕꯗꯤ ꯂꯩꯈꯤꯗꯕꯅꯤ꯫ ꯑꯗꯨꯒꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯗꯦꯜꯂꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯔꯤꯒꯨꯝꯕ ꯅꯥꯈꯩ ꯁꯦꯡꯕ ꯋꯥꯐꯝ ꯑꯃꯠꯇ ꯍꯧꯖꯤꯛ ꯐꯥꯎꯕ ꯐꯣꯡꯗꯣꯛꯄ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯃꯗꯤ ꯍꯧꯖꯤꯛ ꯀꯨꯀꯤ ꯆꯤꯟꯖꯣꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯇꯧꯅꯔꯤꯕ ꯁꯨꯒꯤ ꯈꯨꯠꯌꯦꯛ ꯑꯁꯤ ꯅꯥꯀꯜ ꯑꯍꯨꯝ ꯍꯥꯏꯕꯗꯤ ꯀꯨꯀꯤ ꯆꯤꯟꯖꯣꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯤꯍꯨꯠꯁꯤꯡ, ꯁꯦꯟꯇꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯍꯨꯝꯒꯤ ꯃꯔꯛꯇ ꯇꯧꯅꯒꯗꯕꯅꯤ꯫ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯑꯃꯅ ꯈꯨꯠꯌꯦꯛ ꯄꯤꯕ ꯌꯥꯎꯗ꯭ꯔꯕꯗꯤ ꯅꯠꯇ꯭ꯔꯒ ꯍꯟꯗꯣꯛꯂꯕꯗꯤ ꯍꯥꯏꯔꯤꯕ ꯁꯨ ꯑꯗꯨꯒꯤ ꯃꯌꯥ ꯌꯥꯎꯗ꯭ꯔꯕ ꯆꯠꯅꯕ ꯌꯥꯗ꯭ꯔꯕ ꯁꯨ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃꯁꯨ ꯂꯩꯅꯈꯤꯕꯒꯨꯝ ꯇꯧꯈꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯁꯨꯒꯤ ꯈꯨꯠꯌꯦꯛ ꯄꯤꯅꯕꯗ ꯃꯈꯥ ꯇꯥꯅ ꯌꯥꯎꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯅ ꯑꯆꯨꯝꯕ ꯑꯣꯏꯔꯝꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯆꯤꯟꯖꯣꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯁꯨ ꯑꯁꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯆꯠꯅꯔꯤ ꯍꯥꯏꯅ ꯂꯧꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯆꯠꯅꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤꯉꯩꯒꯤ ꯆꯩꯔꯛ ꯑꯁꯤꯗ ꯁꯦꯟꯇꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯁꯨꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯍꯛꯄ ꯋꯥꯐꯝ ꯈꯔ ꯐꯣꯡꯗꯣꯔꯛꯄꯁꯨ ꯊꯦꯡꯅꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯁꯨꯒꯤ ꯃꯇꯥꯡ ꯑꯁꯤ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕꯁꯤꯒꯤ ꯃꯇꯥꯡꯗ ꯇꯪꯗꯥꯡꯕ ꯑꯃꯠꯇ ꯈꯪꯕ ꯉꯝꯗꯅ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯕ꯭ꯔꯥ? ꯃꯁꯤꯁꯨ ꯑꯃꯨꯛ ꯌꯥꯗꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯄꯨꯝꯅꯃꯛ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯑꯣꯡ ꯑꯃꯗ ꯏꯌꯦꯠꯇ ꯌꯦꯠꯁꯤꯟꯅꯗꯨꯅ ꯂꯩꯕꯒꯨꯝꯅ ꯇꯧꯔꯤ꯫ ꯑꯗꯨꯒ ꯏꯪ 2019ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯃꯥꯡꯑꯣꯏꯅꯅ ꯁꯨ
ꯁꯨꯗ ꯂꯩꯔꯤꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯐꯣꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯂꯝꯖꯥꯎ ꯁꯣꯔꯣꯛꯇ ꯆꯠꯅꯈꯤ ꯍꯥꯏꯕꯒꯤ ꯋꯥꯊꯣꯛ ꯑꯃꯁꯨ ꯂꯩꯕꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯆꯨꯞꯆꯤꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯀꯨꯀꯤ ꯆꯤꯟꯖꯣꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯒ ꯇꯧꯅꯈꯤ ꯍꯥꯏꯔꯤꯕ ꯁꯨꯒꯤ ꯃꯇꯥꯡꯗ ꯅꯥꯈꯩ ꯁꯦꯡꯒꯗꯕ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯁꯤꯃꯗꯤ ꯇꯁꯦꯡꯅ ꯆꯨꯝꯂꯕ ꯋꯥꯐꯝ ꯑꯃꯗꯤ ꯑꯣꯏꯔꯦ꯫ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯅꯤ꯫ ꯃꯊꯪꯗ ꯑꯩꯈꯣꯏꯒꯤ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯗ ꯂꯩꯔꯤꯕ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯖꯨꯟꯒꯤ ꯇꯥꯡ 3, ꯁꯣꯛ 2025 ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ꯫ ꯎꯆꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟ ꯍꯟꯒꯗꯧꯔꯤꯕ꯭ꯔꯥ? ꯑꯃꯨꯛꯀ ꯈꯨꯗꯤ ꯊꯤꯔꯗꯤ ꯀꯨꯝꯍꯩ ꯇꯥꯅꯤꯀꯣ꯫ ꯎꯆꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯍꯥꯏꯕ ꯋꯥꯍꯩ ꯄꯔꯦꯡꯁꯤꯕꯨ ꯑꯐꯕ꯭ꯔꯣ? ꯃꯤꯌꯥꯝ ꯍꯨꯞꯅ ꯑꯃꯁꯨꯡ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯣꯏꯗꯥꯗꯨꯅ ꯄꯥꯝꯅꯕ ꯐꯤꯚꯝ ꯑꯣꯏꯒꯗ꯭ꯔꯥ? ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛ ꯍꯣꯠꯅꯔꯤꯕ ꯍꯥꯏꯕꯗꯤ ꯁꯨꯔꯤ ꯅꯣꯝꯂꯤꯕ ꯄꯨꯝꯅꯃꯛꯁꯤ ꯍꯥꯟꯅꯗꯒꯤ ꯂꯩꯔꯛꯇꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯔꯤꯕ ꯐꯤꯚꯝꯗꯨꯗꯒꯤ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯄ ꯍꯥꯏꯕꯗꯤ ꯕꯦꯗ ꯇꯨ ꯋꯔꯁ ꯑꯣꯏꯔꯛꯄꯒꯤ ꯃꯍꯨꯠꯇ ꯑꯣꯟꯅ ꯇꯩꯅꯕꯗ ꯈꯖꯤꯛꯇꯪ ꯑꯣꯏꯔꯕꯁꯨ ꯐꯒꯠꯂꯛꯇꯨꯅ ꯑꯍꯣꯡꯕ ꯑꯑꯣꯟꯕ ꯐꯤꯚꯝ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯑꯣꯏꯍꯜꯂꯛꯅꯕꯅꯤ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯥꯏꯄꯨꯅꯅ ꯑꯃꯁꯨꯡ ꯄꯨꯛꯅꯤꯡ ꯆꯪꯅ ꯂꯨꯞꯁꯤꯟꯗꯨꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯍꯣꯠꯅꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯅꯤꯡꯂꯤꯕ ꯄꯥꯟꯗꯝ ꯑꯣꯏꯔꯛꯍꯟꯅꯤꯡꯂꯤꯕ ꯐꯤꯚꯝꯗꯨꯁꯨ ꯐꯪꯗꯨꯅ ꯑꯣꯏꯔꯛꯍꯟꯕ ꯉꯝꯅꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯣꯠꯈꯩ ꯍꯣꯠꯅꯔꯕꯁꯨ ꯃꯆꯤ ꯂꯦꯡꯗꯕ ꯀꯣꯟꯖꯦꯡ ꯀꯣꯛꯐꯥꯏꯅ ꯅꯣꯝꯈꯩ ꯅꯣꯝꯂꯒ ꯃꯅꯪꯒꯜꯗ ꯃꯔꯨꯝ ꯊꯨꯏ ꯍꯥꯏꯕꯗꯨꯒꯤ ꯐꯤꯚꯝꯗ ꯑꯗꯨꯃꯛ ꯇꯥꯔꯛꯂꯒꯗꯤ ꯎꯆꯤꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕ ꯍꯥꯏꯕ ꯋꯥꯐꯝꯁꯤꯗꯒꯤ ꯈꯔ ꯀꯟꯁꯤꯜꯂꯛꯂꯒ ꯃꯊꯨꯟꯗ ꯑꯗꯨꯝ ꯍꯟꯖꯤꯟꯕ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯆꯣꯡꯊꯣꯔꯛꯇꯨꯅ ꯉꯥꯡꯅ ꯁꯤꯖꯤꯟꯅꯔꯛꯂꯤꯕꯅꯤ꯫ ꯐꯤꯚꯝꯁꯤꯗꯤ ꯍꯥꯃꯨ ꯍꯥꯃꯨꯅꯤ ꯍꯥꯏꯕꯁꯤꯒ ꯀꯔꯤꯃꯠꯇ ꯈꯦꯟꯅꯗꯦ, ꯆꯞ ꯆꯥꯅ ꯊꯣꯛꯏ꯫ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯑꯗꯨꯃꯛ ꯍꯟꯖꯤꯜꯂꯛꯄꯗꯗꯤ ꯑꯍꯣꯡꯕ ꯂꯩꯔꯛꯇꯕꯅꯤꯅ ꯁꯒꯣꯜ ꯍꯟꯖꯤꯟ ꯀꯩꯅ ꯆꯥꯏ ꯍꯥꯏꯕꯗꯨꯒꯤ ꯊꯧꯗꯧ ꯇꯥꯔꯛꯄꯁꯨ ꯌꯥꯎꯅꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁ꯭ꯋꯥ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯀꯟꯅ ꯁꯨ ꯅꯣꯝꯂꯕꯁꯨ ꯁꯨꯕ ꯀꯥꯝꯕ ꯂꯥꯏꯔꯕ ꯆꯥꯕ ꯀꯥꯝꯕ ꯌꯥꯡꯒꯪꯕ ꯍꯥꯏꯕꯒꯤ ꯊꯧꯑꯣꯡꯁꯨ ꯇꯥꯔꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯤꯡꯗꯨꯅ ꯃꯈꯥ ꯇꯥꯅꯁꯨ ꯍꯦꯟꯅ ꯐꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯁꯨꯡ ꯃꯔꯦꯜꯒꯤ ꯍꯤꯡꯈꯤꯅꯕ ꯍꯣꯠꯅꯕꯗ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯣꯛꯆꯤꯜꯂꯛꯅꯕꯒꯤ ꯂꯝꯕꯤꯗꯗꯤ ꯈꯣꯡꯗꯥꯔꯨꯕ ꯆꯨꯝꯂꯣꯏ꯫ ꯑꯐꯕ ꯑꯃꯁꯨꯡ ꯑꯆꯨꯝꯕ ꯂꯝꯕꯤ ꯃꯁꯛ ꯈꯪꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯗꯕ ꯃꯤꯑꯣꯏꯗꯨꯗꯤ ꯑꯦ ꯃꯦꯟ ꯑꯣꯐ ꯄ꯭ꯔꯤꯟꯁꯤꯄꯜꯒꯤ ꯃꯤꯑꯣꯏꯅꯤ ꯍꯥꯏꯔꯣꯏ꯫ ꯃꯤꯇꯣꯛꯆꯥꯛ, ꯃꯤꯔꯛ, ꯃꯤꯆꯟꯊꯤ, ꯑꯌꯥꯝꯕꯅꯆꯤꯡꯕ ꯍꯥꯏꯕꯁꯤꯒꯤ ꯄꯥꯡꯈꯛꯅꯕꯒꯤ ꯃꯊꯛꯇ ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜꯅꯤ ꯁꯣꯏꯗꯅ ꯍꯥꯏꯔꯛꯀꯅꯤ꯫ ꯋꯥꯐꯝꯁꯤ ꯂꯩꯕꯥꯛꯁꯤꯗ ꯆꯠꯅꯔꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯟꯁꯤꯒꯤ ꯂꯩꯉꯥꯛꯂꯣꯏ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯈꯛꯇꯒꯤ ꯋꯥꯐꯝ ꯅꯠꯇꯦ, ꯁꯤꯟꯐꯝ ꯄꯨꯝꯅꯃꯛꯇ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤꯅꯤ ꯍꯥꯏꯕꯗꯤ ꯑꯦꯚ꯭ꯔꯤ ꯋꯥꯛꯁ ꯑꯣꯐ ꯂꯥꯏꯐ ꯄꯨꯝꯅꯃꯛꯀꯤꯅꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯇꯣꯞꯁꯤꯟꯗꯨꯅ ꯄꯥꯟꯁꯤꯟꯕ ꯌꯥꯕ ꯋꯥꯐꯝꯅꯤ꯫ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯒꯤ ꯂꯩꯉꯥꯛ ꯄꯣꯄꯨꯂꯔ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯃ ꯁꯦꯝꯗꯨꯅ ꯂꯤꯡꯂꯒꯗꯕꯅꯤ ꯑꯃꯁꯨꯡ ꯁꯦꯝꯍꯜꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯈꯦꯜ ꯂꯥꯡꯂꯛꯂꯤꯕꯁꯤꯡꯁꯤꯗꯤ ꯄ꯭ꯔꯁꯤꯗꯦꯟꯁ ꯔꯨꯜ ꯆꯠꯅꯍꯜꯂꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯂꯩꯔꯝꯕ ꯂꯩꯉꯥꯛꯇꯨꯒꯤ ꯃꯤꯊꯤꯠ ꯉꯥꯛꯇꯅꯤ꯫ ꯇꯣꯛꯈꯤꯗꯨꯅ ꯃꯁꯤꯡ ꯍꯟꯊꯈꯤꯕ ꯌꯥꯎꯗ꯭ꯔꯤ, ꯅꯧꯅ ꯍꯦꯟꯒꯠꯂꯛꯄꯁꯨ ꯌꯥꯎꯗꯦ, ꯃꯁꯥꯒꯤ ꯃꯁꯥ ꯉꯥꯛꯇꯅꯤ꯫ ꯃꯤꯍꯨꯠꯁꯤꯡꯗ ꯑꯍꯣꯡꯕ ꯑꯃꯠꯇ ꯂꯩꯇ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯒꯅꯤ ꯅꯠꯇ꯭ꯔꯒ ꯁꯦꯝꯍꯟꯕꯤꯔꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯍꯤꯡꯒꯠꯂꯛꯂꯤꯕꯁꯤꯕꯨ ꯍꯥꯟꯅꯒꯤꯗꯨꯗ ꯂꯥꯗ ꯑꯗꯨꯝ ꯇꯥꯏ ꯍꯥꯏꯕ ꯑꯣꯏꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯈꯖꯤꯛ ꯈꯔꯛꯇꯒꯤ ꯍꯣꯡꯍꯟꯕꯗꯒꯤ ꯍꯦꯟꯅ ꯍꯦꯟꯗꯣꯔꯛꯇꯨꯅ ꯃꯀꯣꯛ ꯃꯔꯨꯁꯨ ꯁꯤꯟꯗꯣꯛꯇꯨꯅ ꯑꯍꯣꯡꯕ ꯂꯩꯍꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯊꯃꯣꯏ ꯂꯥꯏꯃꯟ ꯀꯥꯗꯨꯅ ꯁꯤꯔꯒꯦ ꯃꯈꯩ ꯍꯣꯠꯅꯖꯈꯤꯕꯗꯨꯒꯤ ꯄꯟꯊꯨꯡ ꯌꯧꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯅꯤ꯫ ꯋꯥꯐꯝꯁꯤ ꯍꯥꯏꯗꯨꯅ ꯂꯩꯐꯝꯁꯨ ꯊꯣꯛꯂꯕ ꯂꯩꯍꯜꯂꯛꯅꯕꯁꯨ ꯑꯉꯝꯕ ꯄꯥꯝꯕꯩ ꯄꯨꯊꯣꯛꯇꯨꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯣꯏꯅ ꯊꯣꯛꯀꯗ꯭ꯔꯥ? ꯍꯣꯠꯅꯔꯛꯂꯤꯕ, ꯁꯦꯝꯍꯜꯂꯛꯂꯒꯅꯤꯁꯨ ꯍꯥꯏꯔꯤꯕ ꯑꯅꯧꯕ ꯂꯩꯉꯥꯛꯀꯤ ꯁꯨꯏꯠ ꯅꯥꯟꯕ ꯂꯝꯕꯤꯗ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯣꯏꯅ ꯊꯣꯛꯀꯗ꯭ꯔꯥ? ꯊꯣꯛꯑꯣꯏ, ꯊꯣꯛꯐꯝ ꯊꯣꯛꯇꯦ, ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯨꯗꯤ ꯊꯤꯗꯅꯕ ꯑꯆꯨꯝꯕ ꯂꯝꯕꯤꯗ ꯆꯦꯛꯁꯤꯟꯅ ꯆꯠꯍꯟꯅꯤꯡꯕꯒꯤ ꯍꯥꯏꯕꯅꯤ꯫ ꯂꯥꯟꯒꯤ ꯃꯩꯁꯥ ꯆꯍꯤ 2 ꯍꯦꯟꯅ ꯅꯪꯂꯛꯂꯕ ꯃꯤꯌꯥꯝꯗꯕꯨ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯁꯁꯄꯦꯟꯗꯦꯗ ꯑꯦꯅꯤꯃꯦꯁꯟꯗ ꯊꯝꯖꯤꯟꯕ ꯑꯃꯁꯨꯡ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜꯒꯤ ꯂꯩꯉꯥꯛ ꯃꯈꯜꯁꯤꯕꯨ ꯂꯩ ꯄꯔꯦꯡꯗꯧꯅ ꯍꯨꯛꯄꯤꯒꯦ ꯍꯥꯏꯔꯛꯄꯗ ꯃꯤꯌꯥꯝꯅ ꯄꯔꯦꯡ ꯂꯦꯞꯂꯒ ꯉꯛ ꯊꯤꯟꯗꯣꯛꯈꯣ ꯍꯥꯏꯕ꯭ꯔꯣ? ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯒꯤ 2015ꯒꯤ ꯅꯨꯡꯊꯤꯜꯗ ꯔꯤꯖꯥꯏꯟ ꯇꯧꯍꯟꯈꯤꯕ, ꯐꯦꯕ꯭ꯔꯨꯋꯥꯔꯤ 11ꯒꯤ 2015ꯒꯤ PR ꯊꯝꯂꯛꯈꯤꯕꯁꯤꯒꯤ ꯃꯥꯏꯀꯩ ꯍꯥꯡꯕ ꯃꯔꯝ ꯀꯌꯥ ꯃꯔꯣꯡ ꯂꯣꯡꯗꯨꯅ ꯂꯩꯔꯝꯕꯗꯤ ꯌꯥꯕ ꯅꯠꯇꯦ꯫ ꯊꯕꯛ ꯑꯣꯏꯅ ꯃꯊꯪ ꯑꯣꯟꯊꯣꯛꯈ꯭ꯔꯕꯅꯤꯅ ꯂꯩꯕꯗꯒꯤꯗꯤ ꯑꯣꯏꯍꯜꯂꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯁ꯭ꯇꯦꯠ ꯁꯦꯗ꯭ꯌꯨꯜꯒꯤ ꯃꯈꯥꯗ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯂꯤꯡꯂꯤꯕ
Speaker Tribunal na disqualification ki casing manam lokholakpa hanadagi panduna leramba casing ina file hearing pangthokagani hairappa proceeding chatharagani haiduna lepkiba numit fawba February 10 2015 dagi hogani thorangkiba mifam mamangda prepone tawduna chingkhalakkiba singdunasu khwaidagi chawba maram ama oikribani ꯃꯁꯤꯒꯤ ꯃꯔꯝꯁꯤ ꯃꯤꯄꯨꯝ ꯇꯤꯡꯅ ꯈꯪꯅꯔꯕ ꯃꯔꯝꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯗꯕꯗꯤ ꯌꯥꯏ ꯑꯗꯨꯕꯨ ꯂꯩꯉꯥꯛꯇꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯩꯐꯨ ꯕꯤగ్ ꯕ꯭ꯂꯣ ꯑꯃ ꯑꯣꯏꯈꯤ ꯍꯥꯏꯕꯁꯤ ꯆꯥꯝꯃꯗ ꯆꯥꯝꯃ ꯇꯔꯥ ꯆꯨꯝꯂꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝ ꯃꯌꯥꯝ ꯂꯩ ꯃꯔꯝꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯇꯨꯗ ꯕ꯭ꯔꯖ ꯇꯥꯁꯤꯜꯂꯛꯇꯨꯅ ꯃꯁꯥ ꯃꯔꯦꯡꯁꯤꯡ ꯀꯣꯛꯅ ꯀꯣꯛꯊꯣꯛꯈꯤꯕꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯃꯔꯨ ꯃꯔꯥ ꯌꯥꯎꯅ ꯄꯣꯛꯊꯣꯛꯈ꯭ꯔꯕꯁꯨ ꯃꯀꯣꯛ ꯃꯔꯨꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯖꯤꯜꯂꯒꯦ ꯍꯥꯏꯕꯗꯨꯗꯤ ꯍꯧꯖꯤꯛꯀꯗꯤ ꯈꯜꯂꯛꯂꯝꯒꯗ꯭ꯔꯥ ꯑꯍꯥꯟꯕꯗꯗꯤ ꯆꯣꯡꯃꯥꯏ ꯂꯦꯞꯈꯤꯕꯗꯨꯗꯪ ꯀꯨꯝꯇ꯭ꯔꯩ ꯇꯨꯍꯟꯅꯤꯡꯕ ꯑꯣꯏꯅ ꯎꯈꯤ ꯃꯥꯟꯁꯨ ꯃꯥꯟꯈꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕꯁꯨ ꯑꯣꯏꯔꯝꯒꯗꯣꯏꯅꯤ ꯃꯁꯤ ꯑꯣꯏꯔꯒꯗꯤ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯁꯦꯝꯂꯛꯄꯗ ꯍꯥꯟꯅꯒꯤ ꯑꯦꯊꯂꯤꯠ ꯑꯦꯛꯇꯔꯁꯤꯡꯁꯤꯗꯒꯤ ꯑꯣꯏꯔꯛꯀꯗꯕꯅ ꯃꯀꯣꯛ ꯃꯔꯨꯒꯤ ꯋꯥꯐꯝꯁꯤꯁꯨ ꯎꯆꯤꯗ ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯄꯗ ꯅꯠꯇ꯭ꯔꯒ ꯍꯟꯖꯤꯜꯍꯜꯂꯛꯄꯗ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯍꯥꯏꯅꯔꯛꯇꯅ ꯆꯦꯛꯃꯣꯛ ꯂꯥꯎꯗꯅ ꯇꯨꯃꯤꯟ ꯂꯩꯅꯈ꯭ꯔꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯒꯤ ꯔꯥꯖꯅꯤꯇꯤꯒꯤ ꯂꯝꯄꯥꯛ ꯎꯟ ꯋꯥꯏꯃꯨꯛ ꯆꯤꯛꯈꯤꯗꯨꯅ ꯃꯍꯥꯚꯥꯔꯠ ꯔꯥꯃꯥꯌꯟꯒꯤ ꯂꯥꯟꯒꯨꯝꯕꯁꯤꯡ ꯊꯣꯛꯂꯛꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯋꯥꯍꯪꯁꯤ ꯍꯪꯂꯛꯄꯗ ꯂꯥꯟꯅ ꯂꯧꯒꯅꯨ ꯅꯈꯣꯏꯅ ꯂꯩꯉꯥꯛ ꯄꯥꯏꯔꯛꯄꯗꯒꯤ ꯂꯥꯟ ꯊꯣꯛꯂꯦ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯌꯥꯡꯂꯦꯟ ꯁꯔꯨ ꯁꯠꯂꯒ ꯄ꯭ꯔꯁꯤꯗꯦꯟ ꯔꯨꯜ ꯆꯂꯥꯏꯔꯛꯂꯦ ꯃꯆꯪ ꯑꯣꯏꯕ ꯑꯅꯤ ꯑꯍꯨꯝꯅꯪ ꯀꯣꯠꯈꯠꯇꯨꯅ ꯄꯟꯕꯒꯤ ꯋꯥꯅꯤ ꯃꯤ 200ꯒꯤ ꯃꯌꯥꯗ ꯍꯥꯠꯈꯤꯕ ꯂꯥꯟꯒꯤ ꯌꯥꯝꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯊꯔꯛꯎ ꯍꯥꯏꯕ꯭ꯔꯥ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯔꯦꯠ ꯑꯃꯁꯨꯡ ꯕꯐꯔ ꯖꯣꯟꯁꯤꯡ ꯂꯩꯔꯤꯕ ꯐ꯭ꯔꯤ ꯃꯨꯚꯃꯦꯟ ꯌꯥꯗ꯭ꯔꯤ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯒꯤ ꯁꯛꯇꯝꯗ ꯀꯔꯝꯕ ꯑꯍꯣꯡꯕ ꯂꯩꯇ꯭ꯔꯤ ꯅꯈꯣꯏꯅ ꯇꯧꯕ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ ꯀꯥꯟꯅꯗ꯭ꯔꯦ ꯃꯁꯤꯗꯕꯨ ꯃꯤꯌꯥꯝꯅ ꯏꯊꯧ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯆꯒꯧ ꯌꯦꯡꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯔꯤꯕ꯭ꯔꯥ ꯐꯔꯦꯅꯦ ꯁꯦꯟꯐꯝꯁꯨ ꯊꯣꯛꯏꯅꯦ ꯅꯈꯣꯏ ꯃꯌꯥꯝ ꯄꯨꯟꯁꯤꯟꯗꯨꯅ ꯆꯉꯥꯡ ꯐꯥꯎꯕ ꯊꯛꯃꯤꯟꯅꯗꯨꯅ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯗꯨꯅ ꯑꯅꯧꯕ ꯂꯩꯉꯥꯛ ꯑꯃ ꯁꯦꯝꯂꯨꯅꯦ ꯃꯤꯌꯥꯝꯒꯤꯁꯨ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯑꯉꯝꯕ ꯁꯦꯟꯇꯔꯅ ꯍꯥꯟꯅꯒꯤ ꯃꯀꯣꯛ ꯃꯔꯨꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯥꯡꯖꯤꯜꯂꯛꯄꯗ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯀꯥꯞꯈꯤꯕ ꯕꯣꯝ ꯃꯌꯥꯝꯗꯨ ꯄꯣꯛꯂꯥꯎꯕꯤ ꯑꯣꯟꯈ꯭ꯔꯒꯗ꯭ꯔꯥ ꯍꯪꯕꯅꯤ ꯅꯈꯣꯏ ꯃꯁꯦꯜ ꯃꯔꯛꯇ ꯁꯝꯖꯤ ꯈꯥꯏꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯅꯤꯡꯗꯕꯗꯒꯤ ꯍꯥꯏꯕꯅꯤ ꯋꯥꯔꯧꯅꯨ ꯑꯃꯨꯛꯀ ꯈꯨꯗꯤ ꯊꯤꯔꯕꯗꯤ ꯀꯨꯝꯍꯩ ꯇꯥꯔꯤꯀꯣ ꯌꯥꯝꯅ ꯐꯖꯕ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯃ ꯑꯣꯏꯔꯤ ꯑꯗꯨꯒ ꯃꯈꯥ ꯇꯥꯕ ꯄꯣꯠꯇ ꯀꯟꯀ꯭ꯂꯨꯖꯟ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯁ꯭ꯀꯨꯜꯒꯨꯝꯕ ꯀꯣꯂꯦꯖꯀꯨꯝꯕ ꯑꯣꯐꯤꯁꯀꯨꯝꯕꯗ ꯊꯕꯛ ꯅꯤꯡꯊꯤꯅ ꯇꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯕ ꯆꯪꯕꯁꯦ ꯑꯩ ꯂꯥꯛꯀꯅꯤ ꯑꯣꯐꯤꯁꯔ ꯑꯃ ꯂꯥꯛꯀꯅꯤ ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯃꯐꯝꯗꯨ ꯌꯦꯡꯁꯤꯟꯒꯅꯤ ꯍꯥꯏꯔꯒ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯣꯐꯤꯁꯇꯨ ꯊꯕꯛ ꯀꯔꯤꯒꯤꯗꯃꯛꯇ ꯅꯤꯡꯊꯤꯅ ꯇꯧꯗꯅ ꯂꯩꯔꯝꯒꯗꯧꯔꯤꯕꯅꯣ ꯃꯐꯝ ꯑꯗꯨ ꯅꯤꯡꯊꯤꯅ ꯇꯧꯗꯨꯅ ꯂꯩꯔꯝꯃꯣꯏꯗ꯭ꯔꯥ ꯑꯗꯨꯅ ꯍꯥꯏꯖꯕ ꯄꯣꯠꯇꯤ ꯍꯥꯟꯅ ꯄꯔꯃꯤꯁꯟ ꯂꯧꯔꯒ ꯂꯥꯛꯄꯗꯣ ꯃꯗꯨꯗꯤ ꯑꯁꯣꯏꯕꯗꯨ ꯀꯗꯥꯏꯗ ꯁꯣꯏꯔꯤꯒꯦ ꯍꯥꯏꯕ ꯈꯪꯍꯟꯗꯅꯕ ꯍꯥꯟꯅ ꯂꯣꯠꯍꯜꯂꯝꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯍꯩꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯉꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝ ꯑꯁꯤ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯕ ꯂꯣꯏꯁꯤꯟꯖꯒꯦ ꯑꯊꯨꯕ ꯃꯇꯝꯗ ꯑꯦꯛꯁꯄꯔꯠ ꯑꯃꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯗꯤꯁꯀꯁꯟ ꯇꯧꯅꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯁꯣꯏꯗꯅ ꯂꯧꯖꯒꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯨꯡ 11:30 ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯐꯣꯡꯉꯤꯕ ꯄꯥꯎꯆꯦꯁꯤꯡꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁꯤꯡ ꯃꯌꯥꯝꯗ ꯄꯥꯊꯣꯛꯆꯕꯒꯤ ꯃꯇꯝ ꯑꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯖꯒꯅꯤ ꯑꯗꯨꯒ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯒꯤ ꯆꯦꯐꯣꯡꯒꯤ ꯑꯣꯏꯅ ꯅꯨꯡꯊꯤꯜꯒꯤ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯍꯦꯗꯂꯥꯏꯟꯁ ꯑꯃꯁꯨꯡ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯁꯤꯡ ꯑꯩꯈꯣꯏ ꯄꯥꯊꯣꯛꯆꯒꯅꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯃꯤꯡ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛꯅ ꯍꯥꯏꯔꯤꯕ ꯄꯨꯡꯁꯤꯡ ꯑꯁꯤꯗ ꯂꯥꯛꯄꯤꯗꯨꯅ ꯁꯄꯣꯔꯠ ꯇꯧꯕꯤꯅꯕ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯅꯣꯜꯂꯨꯛꯆꯔꯤ